ꯉꯁꯤ ꯀꯨꯔꯕꯥꯅꯤꯒꯤ ꯃꯇꯥꯡꯗ ꯍꯪꯉꯛꯄ ꯃꯁꯥꯏꯜ ꯈꯔꯁꯤꯡ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯀꯨꯔꯕꯥꯅꯤ ꯍꯥꯏꯕꯁꯤ ꯆꯍꯤ ꯑꯃꯗ ꯑꯃꯨꯛꯇꯪ ꯂꯥꯛꯄ ꯑꯗꯨꯒꯨꯝꯂꯕ ꯑꯦꯕꯥꯗꯠ ꯑꯃꯅꯤ꯫ ꯀꯨꯔꯕꯥꯅꯤꯒꯤ ꯃꯇꯝꯗ ꯀꯨꯔꯕꯥꯅꯤꯗꯒꯤ ꯍꯦꯟꯅ ꯄꯥꯝꯕ ꯂꯥꯟꯅ ꯑꯃ ꯐꯥꯎꯕ ꯂꯩꯇꯦ ꯑꯦꯕꯥꯗꯠ ꯑꯁꯤꯅꯤ ꯍꯥꯏꯁꯤ꯫ ꯀꯨꯔꯕꯥꯅꯤ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯒꯨꯟ ꯋꯥꯡꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯃꯇꯝꯗ ꯂꯦꯜꯂꯤꯕ ꯁꯥ ꯑꯗꯨꯒꯤ ꯏ ꯑꯗꯨꯅ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯥꯗ꯭ꯔꯤꯉꯩ ꯌꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯂꯥꯟꯅ ꯃꯍꯥꯛꯀꯤ ꯗꯨꯋꯥ ꯑꯗꯨ ꯀꯕꯨꯜ ꯇꯧꯕꯤ ꯍꯥꯏꯕꯗꯤ ꯀꯨꯔꯕꯥꯅꯤ ꯑꯗꯨ ꯀꯕꯨꯜ ꯇꯧꯕꯤ ꯍꯥꯏꯌꯦꯕ꯫ ꯕꯔꯍꯥꯟ ꯖꯣꯕꯤꯌꯣ ꯃꯗꯨꯒꯤ ꯐꯖꯥꯏꯜ ꯅꯦꯛꯁ ꯃꯊꯪ ꯕꯌꯥꯟ ꯑꯩ ꯑꯞꯂꯣꯗ ꯇꯧꯖꯔꯛꯀꯦ꯫ ꯉꯁꯤꯗꯤ ꯀꯨꯔꯕꯥꯅꯤ ꯈꯛꯀꯤ ꯃꯇꯥꯡꯗ ꯍꯪꯂꯛꯄ ꯃꯁꯥꯏꯜꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯤꯕ ꯑꯣꯏꯅ ꯑꯩ ꯍꯥꯏꯖꯔꯛꯀꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ꯫ ꯕꯌꯥꯟ ꯇꯥꯕ ꯆꯪꯕꯤꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯆꯦꯅꯦꯜ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯒ ꯊꯝꯕꯤꯌꯨ꯫ ꯑꯗꯨꯒ ꯅꯦꯛꯁ ꯃꯊꯪ ꯊꯥꯒꯠꯂꯛꯄ ꯃꯇꯝꯗ ꯁꯤꯒꯨꯝꯕ ꯏꯁꯂꯥꯃꯤꯛꯀꯤ ꯁ꯭ꯇꯣꯔꯤ ꯕꯌꯥꯟ ꯀꯌꯥ ꯇꯥꯕ ꯐꯪꯅꯉꯥꯏꯗꯃꯛꯇ ꯑꯗꯨꯒ ꯇꯥꯕ ꯆꯪꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯅꯥꯛꯇ ꯁꯦꯌꯔ ꯇꯧꯔꯒ ꯌꯧꯍꯟꯁꯤ, ꯃꯔꯝꯗꯤ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯈꯪꯗꯕ ꯌꯥꯗꯕ ꯑꯗꯨꯒꯨꯝꯂꯕ ꯃꯁꯥꯏꯜꯁꯤꯡ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ꯫ ꯑꯍꯥꯟꯕ ꯀꯣꯏꯁꯟꯗ ꯀꯨꯔꯕꯥꯅꯤ ꯀꯅꯥꯒꯤ ꯃꯊꯛꯇ ꯋꯥꯖꯤꯕ ꯑꯣꯏꯕꯅꯣ ꯍꯥꯏꯕ꯫ ꯀꯨꯔꯕꯥꯅꯤꯁꯤ ꯃꯤ ꯂꯣꯏꯅꯃꯛꯀꯤ ꯃꯊꯛꯇ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯋꯥꯖꯤꯕ ꯅꯠꯇꯦ꯫ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯃꯤꯁꯤ ꯑꯗꯨꯒꯨꯝꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯋꯥꯖꯤꯕꯅꯤ꯫ ꯀꯔꯝꯕ? ꯃꯥꯜ ꯀꯨꯔꯕꯥꯅꯤ ꯇꯧꯕꯒꯤꯗꯃꯛꯇ ꯅꯤꯁꯥꯕ ꯑꯗꯨ ꯃꯄꯨꯡ ꯐꯥꯔꯤꯕ꯫ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯌꯥꯕ ꯅꯨꯃꯤꯠ ꯍꯨꯝꯅꯤꯅꯤꯀꯣ ꯀꯨꯔꯕꯥꯅꯤ ꯇꯧꯅꯤꯡꯉꯥꯏꯗꯃꯛꯇ꯫ ꯃꯗꯨꯒꯤ ꯍꯨꯝꯅꯤ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯃꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯇꯣꯂꯥ 82.5ꯒꯤ ꯄꯩꯁꯥ ꯆꯥꯟꯗꯤꯅꯤꯀꯣ, ꯆꯥꯟꯗꯤꯁꯤꯗ ꯇꯣꯂꯥ ꯑꯃꯗ ꯂꯨꯄꯥ 1,100ꯗꯒꯤꯅ 1,500 2 ꯄꯤꯕꯅꯤ꯫ ꯑꯗꯨꯝ ꯀꯣꯟꯁꯪꯗ ꯑꯗꯨꯝ ꯆꯪꯉꯒ ꯍꯪꯕꯤꯔꯣ ꯇꯣꯂꯥ ꯑꯃꯗ ꯂꯨꯄꯥ ꯀꯌꯥ ꯄꯤꯕꯅꯣ ꯍꯥꯏꯕꯁꯤ꯫ ꯇꯣꯂꯥ 82.5ꯒꯤ ꯄꯩꯁꯥ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯂꯩꯕ ꯇꯥꯔꯦ꯫ ꯄꯩꯁꯥ ꯑꯣꯏꯅ ꯂꯩꯕ ꯑꯣꯏꯔꯣ, ꯁꯅꯥ ꯂꯨꯄꯥ ꯄꯩꯁꯥ ꯌꯣꯟꯅꯤꯡꯉꯥꯏꯗꯃꯛꯇ ꯊꯝꯕ ꯄꯣꯠꯁꯤꯡ, ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯀꯔꯕꯥꯔꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯄꯣꯠꯂꯝꯁꯤꯡ, ꯁꯨꯝꯕ ꯄꯣꯠꯂꯝ ꯃꯌꯥꯝꯁꯤꯡ ꯄꯨꯟꯁꯤꯟꯕ ꯃꯇꯝꯗ ꯇꯣꯂꯥ 82.5ꯒꯤ ꯄꯩꯁꯥ ꯑꯗꯨ ꯐꯥꯕ ꯇꯥꯔꯒꯗꯤ ꯇꯣꯡꯂꯕ ꯃꯤ ꯑꯗꯨꯒꯤ ꯃꯊꯛ ꯑꯗꯨꯗ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯋꯥꯖꯤꯕ ꯑꯣꯏꯒꯅꯤ, ꯀꯨꯔꯕꯥꯅꯤ ꯇꯧꯗꯕ ꯌꯥꯗꯦ ꯁꯤꯅꯤ꯫ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯦ ꯀꯨꯔꯕꯥꯅꯤ ꯍꯥꯏꯕꯁꯤ ꯂꯥꯏꯔꯕꯒꯤ ꯃꯊꯛꯇ ꯂꯥꯟꯅ ꯋꯥꯖꯤꯕ ꯑꯃꯁꯨꯡ ꯐꯔꯖ ꯑꯣꯏꯍꯟꯗꯦ꯫ ꯏꯅꯥꯛ ꯈꯨꯟꯕ, ꯇꯧꯕ ꯌꯥꯕ, ꯇꯧꯕ ꯉꯝꯃꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯈꯛꯀꯤ ꯃꯊꯛꯇ ꯀꯨꯔꯕꯥꯅꯤ ꯇꯧꯕꯁꯤ ꯋꯥꯖꯤꯕꯅꯦꯕ꯫ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯀꯣꯏꯁꯟ ꯑꯃꯗ ꯀꯨꯔꯕꯥꯅꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇꯪ ꯇꯧꯕꯅ ꯋꯥꯖꯤꯕ ꯑꯗꯥ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃ꯫ ꯀꯨꯔꯕꯥꯅꯤ ꯍꯥꯏꯕꯁꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇꯪ ꯇꯧꯕꯅ ꯋꯥꯖꯤꯕ ꯑꯗꯥ ꯑꯣꯏꯔꯣꯏ꯫ ꯀꯨꯔꯕꯥꯅꯤ ꯃꯇꯝ ꯈꯨꯗꯤꯡꯒꯤ ꯀꯨꯔꯕꯥꯅꯤ ꯇꯧꯕꯒꯤ ꯅꯤꯁꯥꯕ ꯑꯗꯨ ꯅꯪꯅ ꯌꯧꯕ ꯇꯥꯔꯒꯗꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯀꯨꯔꯕꯥꯅꯤ ꯇꯧꯕꯁꯤ ꯅꯍꯥꯛꯀꯤ ꯅꯊꯛꯇ ꯋꯥꯖꯤꯕ ꯑꯣꯏꯒꯅꯤ꯫ ꯀꯨꯔꯕꯥꯅꯤ ꯑꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇꯪ ꯇꯧꯈ꯭ꯔꯦ, ꯃꯊꯪ ꯇꯧꯗ꯭ꯔꯁꯨ ꯌꯥꯔꯦ ꯍꯥꯏꯅ ꯈꯟꯕ ꯌꯥꯔꯣꯏ꯫ ꯖꯩꯁꯦꯀꯦ ꯅꯃꯥꯖ ꯑꯩꯅ ꯉꯁꯤꯒꯤ ꯁꯣꯟꯈꯤꯕ ꯇꯥꯔꯒꯗꯤ ꯃꯊꯪ ꯍꯌꯦꯡꯒꯤ ꯅꯃꯥꯖꯇꯣ ꯑꯩ ꯉꯁꯤ ꯁꯣꯟꯈ꯭ꯔꯦ, ꯍꯌꯦꯡ ꯁꯣꯜꯂꯔꯣꯏꯒꯦ ꯍꯥꯏꯅ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯉꯁꯤꯁꯨ 5 ꯁꯣꯜꯂꯤ, ꯍꯌꯦꯡꯁꯨ 5 ꯑꯗꯨꯝ ꯁꯣꯟꯒꯅꯤ꯫ ꯋꯩꯁꯦ ꯑꯗꯨꯝ ꯇꯧꯗꯅ ꯀꯨꯔꯕꯥꯅꯤꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯜ ꯗꯧꯂꯠ ꯄꯩꯁꯥ ꯄꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯨꯔꯕꯥꯅꯤ ꯍꯟꯗꯛꯀꯤꯁꯨ ꯑꯩ ꯇꯧꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯊꯪꯒꯤ ꯀꯨꯔꯕꯥꯅꯤꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯄꯩꯁꯥ ꯄꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯃꯇꯝꯗꯁꯨ ꯑꯩ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯑꯩꯒꯤ ꯊꯛꯇ ꯋꯥꯖꯤꯕꯅꯤ, ꯀꯨꯔꯕꯥꯅꯤ ꯇꯧꯒꯅꯤ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯨꯔꯕꯥꯅꯤ ꯋꯥꯖꯤꯕ ꯑꯣꯏꯔꯒꯗꯤ ꯀꯨꯔꯕꯥꯅꯤ ꯇꯧꯒꯅꯤ꯫ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇꯪ ꯇꯧꯈꯤꯕꯅ ꯀꯨꯔꯕꯥꯅꯤ ꯑꯩꯒꯤ ꯃꯇꯨꯡ ꯇꯧꯗ꯭ꯔꯁꯨ ꯌꯥꯔꯦ ꯍꯥꯏꯅ ꯈꯟꯕ ꯑꯗꯨ ꯑꯔꯥꯟꯕꯅꯤ꯫ ꯑꯗꯨꯒꯤ ꯋꯥꯈꯟꯗꯨꯃ ꯌꯥꯗꯦ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯇꯧꯕ ꯃꯊꯛꯇ ꯃꯥꯒꯤ ꯃꯊꯛꯇ ꯋꯥꯖꯤꯕ ꯑꯣꯏꯔꯒꯗꯤ ꯇꯧꯕ ꯋꯥꯖꯤꯕꯅꯤ꯫ ꯑꯍꯨꯝꯁꯨꯕ ꯀꯣꯏꯁꯟꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯗ ꯁꯅꯥ ꯃꯣꯍꯣꯔ ꯑꯃ ꯑꯅꯤ ꯌꯥꯜꯂꯤ, ꯃꯗꯨ ꯈꯛꯇꯪꯅꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯕ, ꯑꯗꯨꯕꯨ ꯄꯩꯁꯥ ꯑꯣꯏꯅꯗꯤ ꯑꯃ ꯐꯥꯎꯕ ꯂꯩꯇꯦ꯫ ꯑꯗꯨ ꯃꯥꯒꯤ ꯃꯊꯛꯇ ꯀꯨꯔꯕꯥꯅꯤ ꯇꯧꯕꯁꯤ ꯋꯥꯖꯤꯕ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃ꯫ ꯆꯨꯝꯃꯤ, ꯃꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯍꯪꯅꯕ ꯀꯣꯏꯁꯟꯅꯤ꯫ ꯏꯃꯨꯡ ꯑꯃꯗ ꯃꯧꯕꯨ ꯑꯣꯏꯔꯣ, ꯅꯠꯇ꯭ꯔꯒꯅ ꯂꯩꯁꯥꯕꯤ ꯑꯣꯏꯔꯣ, ꯅꯠꯇ꯭ꯔꯒꯅ ꯑꯦꯅꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯣ, ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯒꯤ ꯃꯅꯥꯀꯣꯡꯗ ꯅꯠꯇ꯭ꯔꯒ ꯃꯈꯨꯠꯇ ꯅꯠꯇ꯭ꯔꯒꯅ ꯁꯅꯥꯒꯤ ꯂꯨꯄꯥꯒꯤ ꯈꯨꯗꯣꯞ ꯃꯌꯥꯝ ꯑꯃ ꯆꯤꯜꯂꯤꯑꯕ꯫ ꯑꯗꯨꯒ ꯑꯃꯅ ꯈꯪꯒꯗꯕ ꯀꯣꯏꯁꯟ ꯑꯃꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯊꯛ ꯑꯗꯨꯗ ꯁꯅꯥ ꯈꯛꯇꯅꯦꯕ ꯃꯍꯥꯛꯅ ꯌꯥꯜꯂꯤꯕ ꯁꯅꯥꯗꯣ꯫ ꯁꯅꯥ ꯈꯛꯇꯪ ꯀꯔꯤꯒꯨꯝꯕ ꯌꯥꯟꯕ ꯇꯥꯔꯕ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯨꯄꯥꯁꯨ ꯂꯩꯇꯦ, ꯅꯠꯇ꯭ꯔꯒꯅ ꯄꯩꯁꯥꯁꯨ ꯂꯩꯇꯦ, ꯑꯇꯣꯞꯄ ꯄꯨꯟꯁꯤꯟꯅꯉꯥꯏ ꯌꯥꯕ ꯄꯣꯠ ꯑꯃ ꯐꯥꯎꯕ ꯂꯩꯇꯦꯕ꯫ ꯁꯨꯝꯕꯒꯤ ꯁꯅꯥ ꯈꯛꯇꯅꯦꯕ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯗꯣ꯫ ꯁꯅꯥ ꯈꯛꯇꯪ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯇꯣꯂꯥ 82.5ꯒꯤ ꯄꯩꯁꯥꯗ ꯃꯁꯤꯡ ꯄꯥꯔꯣꯏ꯫ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯁꯅꯥꯗꯨ ꯃꯣꯍꯣꯔ ꯑꯃꯈꯛ ꯑꯃꯁꯨꯡ ꯑꯅꯤ ꯈꯛꯇꯪ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯀꯨꯔꯕꯥꯅꯤ ꯋꯥꯖꯤꯕ ꯑꯣꯏꯗꯦꯕ꯫ ꯀꯔꯤꯒꯨꯝꯕ ꯁꯅꯥꯗꯨꯒꯤ ꯁꯥꯇ ꯑꯇꯣꯞꯄ ꯄꯩꯁꯥ ꯈꯖꯤꯛꯇꯪ ꯅꯠꯇ꯭ꯔꯒꯅ ꯑꯦꯅꯤ ꯂꯨꯄꯥ ꯑꯃ, ꯈꯨꯗꯣꯞꯄꯨ ꯑꯣꯏꯔꯣ, ꯑꯦꯅꯤ ꯄꯣꯠꯂꯝ ꯑꯃ ꯍꯦꯛ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯗꯨꯒ ꯑꯅꯤꯗꯨ ꯄꯨꯟꯁꯤꯟꯕ ꯃꯇꯝꯗ ꯇꯣꯂꯥ 82.5ꯒꯤ ꯃꯃꯜ ꯑꯗꯨ ꯄꯥꯒꯅꯦꯕ꯫ ꯁꯅꯥ ꯈꯛꯇꯪ ꯑꯣꯏꯕ ꯇꯥꯔꯕ ꯑꯇꯣꯞꯄ ꯄꯩꯁꯥꯁꯨ ꯑꯃꯐꯥꯎ ꯂꯩꯇꯦ, ꯑꯇꯣꯞꯄ ꯄꯣꯠ ꯑꯃ ꯐꯥꯎꯕ ꯂꯩꯇꯦ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯣꯍꯣꯔ ꯑꯃ ꯑꯣꯏꯔꯁꯨ ꯑꯅꯤ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯋꯥꯖꯤꯕ ꯑꯣꯏꯔꯣꯏ꯫ ꯁꯨꯝꯅꯒꯤ ꯁꯅꯥ ꯈꯛ ꯂꯩꯕ ꯀꯥꯟꯗꯅꯤꯀꯣ ꯍꯥꯏꯔꯤꯁꯦ, ꯑꯇꯣꯞꯄ ꯄꯣꯠ ꯂꯩꯇꯕ ꯃꯇꯝꯗꯅꯤ꯫ ꯂꯩꯔꯗꯤ ꯁꯅꯥꯒꯤ ꯃꯃꯜꯗ ꯆꯠꯂꯣꯏ, ꯉꯁꯥꯏ ꯆꯥꯟꯗꯤ ꯇꯣꯂꯥ 82.5ꯒꯤ ꯃꯃꯜꯗ ꯂꯥꯛꯀꯗꯧꯕꯅꯤ꯫ ꯃꯊꯪ 5ꯁꯨꯕ ꯀꯣꯏꯁꯟꯗ ꯀꯨꯔꯕꯥꯅꯤꯒꯤ ꯃꯇꯝꯗ ꯀꯨꯔꯕꯥꯅꯤ ꯇꯧꯍꯧꯗꯕꯁꯤ ꯀꯐꯥꯔꯥ ꯀꯔꯤꯅ ꯄꯤꯒꯅꯤ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃ꯫
कुर्बानी वाजिब ओइबा मी अमना करिगुम्बा सुस्ती तौबदे करिगुम प्रॉब्लम अमदे करिगुम्बा कोतोना अमना मरम ओइरगा महाकना कुर्बानी की मतमदा कुर्बानी तौबा नंगहौद्रेबा कुर्बानी तौहौद्रेबा अदु तारते महाके कफारा अदु करि ओइगदबनो हाइबनेबा मदु गुनाहगारनी अल्लाह के रसूल सल्लल्लाहु अलैहि वसल्लम ना हाइदोकपिरमी कुर्बानी की तौबा ngamiba mi amana कुर्बानी तौदबा तारगदे महाक अदु अइगी अधिकारदबु नक्चलकनो हाइना अल्लाह के रसूल ना हाइदोकपिरमीबनेबा नंगना करिगुम्बा थबुक चिनबा तारगसु अइगी इमुंग मंगद लैरो मी सिंग अदु नंगना पैसा अदु पिरगा मखोय तवहल्लसु याबनेबा अदुबो नंगना तौद्रिबा अदु नंगी असोयबनी गुनानी अदुबो नंगी नथद कुर्बानी वाजिब ओइबा हक अमा पांगथोक्त्रबा अदु जब तक कि पांगथोक्त्रबा अदुगी हुकुम दु नंगी नथद कि सुक्लौ अल्लाह ना लौथरोयबा अदुदी नंगना कुर्बानी की मतमदा कुर्बानी तहुदबा तारगदी कुर्बानी की दमकता सल लैरगा थम्मे कुर्बानी मतमदा कुर्बानी तहुदबो ओइतारते मदुगी सादुन कुर्बानी की दमकता लेनबा अमजु कुर्बानी दी ओइरोय लेकिन सादु नंगना ओइजनबे यारोय मदुगी सादु कनागुम्बा यतिमिसकी लेते लाइरबमदा मदु पिथोकिबा मथौ तारनी अदुगा कुर्बानी की मतमदा नंगना तहुदबा तारगदी कुर्बानी नतबा अतोप मतमदा कुर्बानी अमा तौगदबा अदुगी लिमिट अदु परमान हमेंग अमगी ममन ओइतारो सा अमगी ममन अमा नंगना कनागुम्बा मी अमदा कनागुम्बा लेते लाइरबा अमसुंग यतिमिसकी अमदा मदुगी ममल अदु पिथोकिगनेबा नंगना पिथोक्तबा तारगदी नंगी नथक्तगी कुर्बानी अदु कैदोबा सुकोचत अल्लाह के हुकुम अदु नंगे नथक्तगी कोम थरोयबा मरमदे मसि लाइरबा कयागिसु हक अमा अल्लाह के हुकुम अचौबा अमनेबा अदुना कुर्बानी की मतमदा तहुदबा मियोय सिंग अदुना कुर्बानी लोयर मतुंग कुर्बानी की सा अमा मपुम अमगी पैसा अदु यतिमिसकिल सदका तौथोकिनी अल्लाह ना अदुगा तौबा इस्तिगफार तौ अल्लाह नंग माफ तौबियु मथंगदे सोयलरोय खोलरोय हायना अल्लाह दा तौबा इस्तिगफार तौर हाइजबा ताबा अदुगा नेक्स्ट मथंगदा तरुक सुबदा लैखिद्रबा इमा इपा सिंगी दमकता कुर्बानी यावगे हायना खलबा तौबतबो अहिंगबा अइगे हाना कुर्बानी तौदबिदा इमा असीबा मीगे हाना कुर्बानी तौबसी यादे हाय मसी चुम्बरा अमरुंग लानबरा सिनि हांगिसे अच्छा आई बात मैं ताइको कुर्बानी अइगी इपा नत्रगा इमा जे लैखिद्रे लैखिदबा अइगी इमा इपा असी कुर्बानी अइने यावनिंगी तौबतबो अइगी यावदबिदा मखोय खक्की दमकता कुर्बानी यावबीबा याबरा हायबा दुनिया बमाना हायनिंगिसे देखो याबा अमसुंग यादबा अनी लै यादबा मरमना करिगिदमक्तनो हायबा मतमदा नंगे नथत कुर्बानी वाजिब ओइबा तारगदी नंगे वाजिब ओइबा कुर्बानी अदु नंग तौदबिदा लैखिदबा मी अदुगिदमक्ता कुर्बानी यावबा तारगदी कुर्बानी दु यारोयबा मरमदि नंगे हुकुम दु नंगना हाना पांगथोकदबने लैखिदबके अदुदि नफलीनेबा नंगे नथत तौरे सवा फंगे तौद्रे नंगे नथत कोई जबरदस्ती नतेबा अदु नंगे नथत वाजिब ओइबा तारगदी कुर्बानी तौबा नंगे निसाब योबा फरस ओइबा तारगदी नंग कुर्बानी नसागिदो हाना तौगनी अदुदगी नंगना ngamdana aigi imadugi ipage laikhidaba mi adugi damakta yaubigi hay nangna ahenba yaure alhamdulillah kasu kaide adu ma yaubi yagani adu ani choba poilamana aiji qurbani aigi thakta wajib choide na karigumba am poide ai lairaba mi ne adu aina ek imadugi ipadugi laikhidaba adugi damakta qurbani yaur ngai damakta ne paisa karka tungjal lagana tagana karigumba maromde paisa lakpadagi ani kisi bi tarada hotnaraga mahaki imadugi ipadugi damakta qurbani yaubi yeba tu yaubi boy tare aigi thakta wajib oide aina ai oide wajib oidaba aina aigi ima ipadugi damakta ni haina yaubi bo oiba taragadi kaisu kaide yauba yai aigi thakta wajib oidaba matam maduda nafli oiba adugi matam maduda laikhidaba adugi damakta qurbani yaubiba yai karisu akaiba laite chema laire aduga matang tare subada qurbani karamba numitta taubana hena fabano haibane कुर्बानी तौबसी करम नुमित तौबने हेना फबनु हाइबनी कुर्बानी ख्वाइदगी हेना फब नुमिति तरानी पानब नुमित जिल हस की तरानी पानब नुमित अहानब कुर्बानी तौब नुमितो मदुगी नुमित तौबन ख्वाइदगी हेना फई हाइना हाइबिरमी अदुना इखोइसु यारिबा मखोइ अहानब नुमित अजे तौब ngamninge hotnagdamni kariguma अहानब नंगहौद्रे अनि सुबसु फई अदुबो अनि सुबदसु नंगहौद्रगदी अहुम सुबद तौरसु अदुम याइ कछु काइदे ख्वाइदे फबदी अहानब नुमित तौबने हेना फई अदुगा नेक्स्ट मथंगदा निपान सोबो क्वेश्चनदा करम साना कुर्बानी तौबने हेना फगदबनो हाइबने साजी ख्वाइदगी फबदे अल्लाह के रसूल की मतमदबुदि उत्सी याम तरोमे अदुना ताकपदि मतमददि सनगुम्बा इरोइगुम्बसी याम लैब नतेब मतमदुगी अरैबा हमेंगुम्बा उत्कुम्बा याम तरोमेदना वरहान जो भी हो लेकिन अखोई सिगी इंडिया अमसुंग अतोप अतोप कंट्री सिंगददि उत्की कोई ठिकाना लैते अदुना मरम ओइरगा तुम कुर्बानी की दमक तौब याय है हाइबा सासिंग अदुरे अफंगबदो मक तौरो अदुना दुम काफीनि कैसु काइबा लेते लेकिन सल लोइरे सन अदुगी मी मसिकसु अदु मथंग लाकनिको अदुगा नेक्स्ट मथंगदा मापन सुबो क्वेश्चनदा कुर्बानी तौगदब सादु अदुगी मबुक्ता मचा यावरुम्बा तारगदी कुर्बानी ओइगद्रा करी हुकुम लैबनो हाइबा अच्छा कुर्बानी की दमक्तनी हाइना लैरोबा सा अदुगी मनंग लैरोबा मतुंगदा आइना नेट तौरे अदुगा थमे अदुगी मतुंगदा मबुक्ता अंगांग यावरो नत्र यावरो मेलेन बलवर मतुंग खंगे अदु करम तौगदबनो हाइबा क्वेश्चन लदुनेबा कुर्बानी की दमक्ता लैरोबा सा अदुगी लैरोबा मतुंगदा मबुक्ता करीगुम्बा अंगांग यावरुम्बा तारगदी अंगांग अदुसु आइना
ꯍꯤꯡꯉꯤꯉꯩ ꯃꯇꯝꯗ ꯄꯣꯛꯄ ꯇꯥꯔꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯂꯦꯟꯕꯗ ꯌꯥꯎꯁꯤꯜꯍꯟꯈ꯭ꯔꯅꯤ ꯀꯔꯤꯒꯨꯝꯕ ꯈꯪꯗ꯭ꯔꯦ ꯂꯦꯟꯕ ꯃꯇꯝꯗ ꯃꯕꯨꯛꯇꯨꯗ ꯈꯥꯏꯕ ꯃꯇꯝꯗ ꯑꯉꯥꯡꯗꯨ ꯌꯥꯎꯔꯛꯑꯦ ꯃꯆꯥ ꯌꯥꯎꯔꯛꯑꯦ ꯌꯥꯎꯔꯤꯕ ꯃꯆꯥꯗꯨꯅ ꯍꯤꯡꯉꯤꯕ ꯑꯣꯏꯇꯥꯔꯦ ꯃꯗꯨꯅ ꯂꯦꯜꯂꯒ ꯀꯨꯔꯕꯥꯅꯤꯒꯤ ꯁꯥ ꯃꯔꯛꯇꯣ ꯑꯗꯨꯝ ꯌꯥꯟꯁꯤꯟꯈꯤꯕ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯀꯨꯔꯕꯥꯅꯤ ꯑꯗꯨꯒꯤ ꯁꯥ ꯑꯗꯨ ꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯃꯕꯨꯛ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯑꯁꯤꯕ ꯑꯣꯏꯅ ꯄꯣꯛꯂꯛꯑꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯗꯨꯕꯨ ꯄꯨꯟꯁꯤꯟꯕ ꯌꯥꯔꯣꯏ ꯃꯗꯨꯕꯨ ꯍꯨꯟꯗꯣꯛꯈꯤꯕ ꯅꯠꯇ꯭ꯔꯒ ꯐꯨꯝꯖꯤꯟꯈꯤꯕ ꯇꯧꯒꯅꯤ ꯂꯦꯀꯤꯟ ꯀꯨꯔꯕꯥꯅꯤꯒꯤꯗꯃꯛꯇ ꯂꯩꯔꯨꯕ ꯃꯇꯨꯡꯗ ꯃꯆꯥ ꯑꯁꯤꯗꯒꯤ ꯑꯣꯏꯒꯦ ꯍꯥꯏꯅ ꯈꯜꯂꯒ ꯑꯣꯏꯕꯗꯤ ꯌꯥꯔꯣꯏꯕ ꯃꯔꯝꯗꯤ ꯀꯨꯔꯕꯥꯅꯤꯒꯤꯗꯃꯛꯇ ꯅꯦꯠ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯀꯨꯔꯕꯥꯅꯤꯒꯤ ꯍꯨꯀꯨꯝꯗ ꯆꯜꯂꯒꯅꯦꯕ 10ꯁꯨꯕ ꯀꯣꯏꯁꯟꯗ ꯃꯆꯤ ꯌꯥꯎꯗꯕ ꯁꯟ ꯑꯗꯨꯒꯤ ꯀꯨꯔꯕꯥꯅꯤ ꯌꯥꯕ꯭ꯔꯥ ꯁꯥ ꯑꯗꯨ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯃꯆꯤ ꯇꯦꯛꯈꯤꯕ ꯇꯥꯔꯒꯗꯤ ꯀꯔꯤ ꯍꯨꯀꯨꯝ ꯂꯩꯕꯅꯣ ꯍꯥꯏꯕ ꯑꯠꯆꯥ ꯑꯩꯅ ꯁꯥ ꯀꯨꯔꯕꯥꯅꯤꯒꯤꯗꯃꯛꯇ ꯁꯥ ꯂꯩꯕ ꯃꯇꯝꯗ ꯃꯆꯤ ꯌꯥꯎꯗꯕ ꯁꯥ ꯂꯩꯕ ꯑꯁꯤ ꯌꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯃꯆꯤ ꯑꯗꯨ ꯇꯦꯛꯈꯤꯕ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯀꯔꯤ ꯍꯨꯀꯨꯝ ꯂꯩꯕꯅꯣ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯗꯨꯅꯦꯕ ꯗꯦꯈꯣ ꯃꯆꯤ ꯌꯥꯎꯗꯕ ꯁꯥꯗꯤ ꯂꯩꯔꯣꯏꯗꯕꯅꯤ ꯑꯗꯨꯕꯨ ꯕꯥꯏ ꯆꯥꯟꯁ ꯀꯔꯤꯒꯨꯝꯕ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯃꯆꯤ ꯌꯥꯎꯗꯕ ꯍꯥꯏꯁꯦ ꯃꯄꯣꯛꯇꯒꯤ ꯌꯥꯎꯔꯛꯇꯕꯗꯨ ꯅꯠꯇꯦꯀꯣ ꯃꯄꯣꯛꯇꯒꯤꯗꯤ ꯌꯥꯎꯔꯛꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯄꯣꯛꯇꯒꯤ ꯌꯥꯎꯔꯛꯇꯕꯗꯨꯗꯤ ꯀꯣꯏ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯠꯇ꯭ꯔꯦ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯌꯥꯔꯦ ꯖꯥꯏꯖ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯄꯣꯛꯇꯒꯤꯗꯤ ꯃꯆꯤ ꯌꯥꯎꯅ ꯄꯣꯛꯏ ꯇꯧꯕꯇꯕꯨ ꯃꯍꯥꯛꯅ ꯑꯩꯅ ꯂꯩꯔꯤꯉꯩꯗꯃꯛꯇꯅꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯠꯇ꯭ꯔꯒ ꯂꯩꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯆꯤꯁꯤ ꯇꯦꯛꯈ꯭ꯔꯦꯕ ꯇꯦꯛꯄ ꯃꯇꯝꯗꯨꯗ ꯀꯌꯥꯝ ꯇꯦꯛꯄꯅꯣ ꯍꯥꯏꯕꯁꯤ ꯌꯦꯡꯒꯅꯦꯕ ꯀꯔꯤꯒꯨꯝꯕ ꯃꯆꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯌꯥꯝꯕꯒꯤ ꯁꯔꯨꯛ ꯇꯦꯛꯈ꯭ꯔꯦ ꯅꯠꯇ꯭ꯔꯒꯅ ꯈꯖꯤꯛꯇꯪ ꯇꯦꯛꯈ꯭ꯔꯦ ꯂꯦꯀꯤꯟ ꯇꯦꯛꯏꯕ ꯑꯗꯨꯅ ꯃꯥꯒꯤ ꯃꯆꯤ ꯍꯧꯔꯤꯕ ꯗꯤꯃꯥꯛ ꯑꯗꯨꯒꯤ ꯃꯀꯣꯛ ꯕ꯭ꯔꯦꯟ ꯑꯗꯨꯒꯤ ꯃꯊꯛ ꯑꯗꯨ ꯀꯔꯤꯁꯨ ꯑꯁꯣꯛꯄ ꯂꯩꯇꯦ ꯃꯆꯤ ꯈꯛ ꯇꯦꯛꯈꯤꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤꯗꯨꯅ ꯀꯨꯔꯕꯥꯅꯤꯒꯤꯗꯃꯛꯇ ꯁꯥ ꯂꯩꯕꯁꯨ ꯌꯥꯏ ꯂꯦꯀꯤꯟ ꯑꯗꯨꯅ ꯀꯨꯔꯕꯥꯅꯤ ꯇꯧꯕꯁꯨ ꯌꯥꯏ ꯂꯦꯀꯤꯟ ꯇꯦꯛꯏꯕ ꯃꯆꯤ ꯑꯗꯨꯅ ꯗꯤꯃꯥꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯣꯔ ꯐꯨꯛꯇꯠꯂꯒ ꯇꯦꯛꯑꯒ ꯃꯥꯒꯤ ꯃꯀꯣꯛ ꯕ꯭ꯔꯦꯟ ꯑꯗꯨ ꯁꯣꯛꯄ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯁꯥ ꯑꯃꯁꯨꯡ ꯖꯣꯕꯤ ꯁꯥ ꯑꯗꯨ ꯀꯨꯔꯕꯥꯅꯤꯒꯤꯗꯃꯛꯇ ꯂꯩꯕꯁꯨ ꯌꯥꯔꯣꯏ ꯀꯨꯔꯕꯥꯅꯤ ꯇꯧꯕꯁꯨ ꯌꯥꯔꯣꯏꯕ ꯑꯗꯨꯅ ꯃꯆꯤ ꯈꯖꯤꯛ ꯈꯔꯥꯛ ꯇꯪꯈꯥꯏ ꯑꯃ ꯁꯔꯨꯛ ꯍꯨꯟꯗꯣꯛꯄ ꯑꯃ ꯇꯦꯛꯈꯤꯕ ꯈꯣꯠꯈꯤꯕꯗꯨ ꯑꯗꯨꯗꯤ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯑꯗꯨꯃꯛ ꯌꯥꯏ ꯀꯨꯔꯕꯥꯅꯤꯒꯤꯗꯃꯛꯇ ꯂꯩꯔꯨꯔ ꯃꯇꯨꯡꯗ ꯁꯟꯗꯣ ꯑꯗꯨꯃꯥꯏꯅ ꯋꯥꯏꯅꯕꯗꯒꯤ ꯈꯠꯅꯕꯗꯒꯤ ꯇꯨꯕꯗꯒꯤ ꯇꯦꯛꯈ꯭ꯔꯦ ꯃꯆꯤꯗꯨ ꯈꯔ ꯈꯖꯤꯛ ꯁꯥꯗꯣ ꯑꯗꯨꯃꯛ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯌꯥꯏ ꯑꯇꯣꯞꯄ ꯃꯍꯨꯠ ꯁꯤꯟꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯗꯨ ꯑꯃ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯊꯪꯗ 12ꯁꯨꯕ ꯀꯣꯏꯁꯟꯗ ꯀꯨꯔꯕꯥꯅꯤꯒꯤꯗꯃꯛꯇ ꯁꯥ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯃꯥꯡꯈ꯭ꯔꯦ ꯅꯠꯇ꯭ꯔꯒꯅ ꯁꯤꯈ꯭ꯔꯦ ꯑꯗꯨꯒꯤ ꯀꯔꯤ ꯍꯨꯀꯨꯝꯅꯣ ꯍꯥꯏꯕ ꯑꯠꯆꯥ ꯀꯨꯔꯕꯥꯅꯤꯒꯤꯗꯃꯛꯇ ꯁꯥꯁꯦ ꯑꯩꯁꯦ ꯏꯅꯥꯛ ꯈꯨꯟꯕ ꯃꯤ ꯑꯃꯅꯦꯕ ꯑꯩꯅ ꯁꯥ ꯀꯨꯔꯕꯥꯅꯤꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯂꯩꯔꯨꯔꯦ ꯁꯟꯁꯦ ꯑꯩꯅ ꯌꯨꯝꯗ ꯇꯌꯥꯔꯤ ꯇꯧꯔ ꯊꯝꯃꯦ ꯀꯨꯔꯕꯥꯅꯤ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯁꯥꯗꯨ ꯆꯦꯟꯈꯤꯕꯗꯒꯤ ꯅꯠꯇ꯭ꯔꯒ ꯃꯥꯡꯈ꯭ꯔꯦ ꯁꯤꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯁꯦ ꯏꯅꯥꯛ ꯈꯨꯟꯕ ꯄꯩꯁꯥ ꯄꯥꯏꯕ ꯃꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄ ꯁꯟ ꯑꯃ ꯑꯇꯣꯞꯄ ꯁꯥ ꯑꯃ ꯄꯨꯔꯛꯑꯒ ꯀꯨꯔꯕꯥꯅꯤ ꯇꯧꯅꯤꯡꯉꯥꯏꯗꯃꯛꯇ ꯂꯦꯟꯕꯁꯦ ꯑꯩꯒꯤ ꯏꯊꯛꯇ ꯋꯥꯖꯤꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯀꯔꯤꯒꯨꯝꯕ ꯁꯥꯗꯨ ꯑꯩꯅ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯀꯨꯔꯕꯥꯅꯤꯒꯤ ꯅꯨꯃꯤꯠ ꯑꯗꯨꯐꯥꯎꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯐꯪꯉꯛꯑꯦꯅꯦ ꯈ꯭ꯋꯥꯏꯗꯩ ꯐꯕꯗꯤ ꯑꯗꯨꯁꯨ ꯍꯨꯀꯨꯝ ꯑꯁꯨꯝꯅ ꯃꯥꯅ ꯍꯥꯏꯕꯤꯔꯤ ꯀꯔꯤꯅ ꯇꯨꯒꯤ ꯁꯥ ꯑꯗꯨꯁꯨ ꯃꯅꯨꯡ ꯑꯗꯨꯗ ꯂꯦꯜꯂꯒ ꯃꯗꯨꯁꯨ ꯑꯗꯨꯝ ꯀꯨꯔꯕꯥꯅꯤꯒꯤ ꯅꯦꯠ ꯇꯧꯔ ꯄꯤꯊꯣꯛꯈꯤꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯂꯦꯀꯤꯟ ꯑꯩ ꯏꯁꯥ ꯈꯨꯠꯃꯛ ꯂꯥꯏꯔꯕꯅꯤ ꯏꯅꯥꯛ ꯈꯨꯟꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯅ ꯀꯨꯔꯕꯥꯅꯤ ꯇꯧꯅꯤꯡꯉꯥꯏꯗꯃꯛꯇ ꯂꯩꯔꯨꯕ ꯁꯥ ꯑꯗꯨꯗꯤ ꯑꯩꯅ ꯑꯗꯨ ꯃꯥꯡꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯇꯣꯞꯄ ꯃꯍꯨꯠ ꯁꯤꯜꯂꯒ ꯀꯨꯔꯕꯥꯅꯤ ꯇꯧꯈ꯭ꯔꯕꯅꯤꯅ ꯇꯨꯒꯤ ꯁꯥꯗꯨꯅ ꯐꯪꯉꯛꯄ ꯃꯇꯝꯗ ꯃꯗꯨꯅ ꯑꯗꯨꯝ ꯑꯩ ꯂꯥꯏꯔꯕꯅꯤ ꯑꯩꯁꯨ ꯄꯩꯁꯥ ꯄꯥꯏꯗꯕ ꯑꯃ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯗꯨꯅ ꯑꯇꯣꯞꯄꯗꯁꯨ ꯄꯤꯊꯣꯛꯇꯕꯗ ꯀꯨꯔꯕꯥꯅꯤ ꯇꯧꯗꯕꯤꯗ ꯑꯩ ꯑꯗꯨꯝ ꯃꯐꯝꯗꯨꯗ ꯑꯩꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯒ ꯑꯩꯅ ꯑꯗꯨꯝ ꯑꯣꯏꯖꯟꯕ ꯌꯥꯏ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯂꯦꯀꯤꯟ ꯏꯅꯥꯛ ꯈꯨꯟꯕ ꯑꯣꯏꯇꯥꯔꯒꯗꯤ ꯀꯨꯔꯕꯥꯅꯤꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯁꯥ ꯑꯗꯨ ꯃꯥꯡꯈꯤꯕ ꯇꯥꯔꯁꯨ ꯑꯇꯣꯞꯄ ꯃꯍꯨꯠ ꯑꯃ ꯄꯨꯔꯛꯑꯒ ꯃꯗꯨ ꯀꯩꯗꯧꯕ ꯂꯦꯟꯕ ꯃꯊꯧ ꯇꯥꯒꯅꯦꯕ ꯃꯔꯥꯟꯁꯤꯒꯤ ꯇꯐꯁꯤꯜ ꯀꯍꯥꯅꯤꯅꯤ ꯃꯗꯨꯒꯤ ꯅꯦꯛꯁ ꯃꯊꯪ ꯏꯄꯤꯁꯣꯗ 2ꯗ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯍꯪꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯍꯪꯉꯛꯑꯣ ꯑꯩ ꯁꯣꯏꯗꯅ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯒꯤ ꯅꯦꯛꯁ ꯃꯊꯪꯗ 12ꯁꯨꯕ ꯀꯣꯏꯁꯟꯗ ꯀꯔꯤ ꯁꯟ ꯑꯃꯗ ꯃꯤ ꯀꯌꯥ ꯄꯨꯟꯕ ꯌꯥꯕꯅꯣ ꯍꯥꯏꯕꯅꯦꯕ ꯁꯟ ꯀꯨꯔꯕꯥꯅꯤꯒꯤ ꯁꯟ ꯑꯃꯗ ꯃꯤ ꯀꯌꯥ ꯄꯨꯟꯕ ꯌꯥꯕꯅꯣ ꯍꯥꯏꯕꯅꯤ ꯗꯦꯀꯣ ꯁꯟ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏ ꯎꯠ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯏꯔꯣꯏ ꯑꯣꯏꯒꯦꯔꯥ ꯑꯆꯧꯕ ꯁꯥꯁꯤꯡ ꯑꯗꯨꯒꯤꯗ ꯁꯤꯌꯥꯔ ꯃꯤ 9 ꯄꯨꯟꯕ ꯌꯥꯏ ꯍꯥꯃꯦꯡ ꯑꯣꯏꯔꯦ ꯖꯥꯎ ꯑꯣꯏꯔꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯆꯨꯝꯅꯒꯤ ꯁꯤꯌꯥꯔ ꯑꯃꯈꯛꯇꯪ ꯑꯣꯏꯒꯅꯦꯕ ꯑꯗꯨ ꯑꯣꯏꯕ ꯃꯇꯝꯗ ꯃꯤ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯃꯤ 9 ꯑꯣꯏꯒꯗꯕ ꯃꯤ 9 ꯖैसे ꯑꯩꯒ ꯂꯣꯏꯅꯔꯒ ꯃꯤ 9 ꯑꯣꯏꯒꯗꯕꯅꯦꯕ ꯁꯤ ꯑꯃ ꯈꯪꯒꯅꯤ 13ꯁꯨꯕ ꯀꯣꯏꯁꯟꯗ ꯀꯨꯔꯕꯥꯅꯤ ꯇꯧꯔꯕ ꯃꯇꯨꯡ ꯍꯤस्सा ꯌꯥꯎꯔꯤꯕ ꯃꯤ ꯑꯃꯅ ꯑꯩ ꯌꯥꯎꯔꯔꯣꯏꯒꯦ ꯑꯩꯒꯤ ꯃꯍꯨꯠꯇ ꯃꯤ ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯅ ꯌꯥꯎꯍꯜꯂꯣ ꯍꯥꯏꯔꯦꯅꯦ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯨꯔꯕꯥꯅꯤ ꯑꯗꯨ ꯑꯣꯏꯒꯗ꯭ꯔꯥ ꯑꯃꯁꯨꯡ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯅꯦꯕ ꯗꯦꯈꯣ ꯑꯩꯁꯤꯅ ꯀꯨꯔꯕꯥꯅꯤ ꯇꯧꯅꯤꯡꯉꯥꯏꯗꯃꯛꯇ ꯁꯟ ꯂꯩꯔꯛꯎꯔꯦ ꯑꯩꯈꯣꯏ ꯃꯤ 9 ꯀꯨꯔꯕꯥꯅꯤ ꯇꯧꯃꯤꯟꯅꯔꯦ ꯑꯇꯣꯞꯄꯒ ꯌꯥꯎꯔꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯨꯔꯕꯥꯅꯤꯒꯤ ꯁꯥꯁꯤ ꯂꯦꯟꯗꯅ ꯂꯣꯏꯔꯕꯒꯤ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯃꯤ ꯑꯃꯅ ꯆꯪꯉꯛꯑꯦ ꯑꯗꯨꯒ ꯑꯩꯒꯤ ꯁꯤꯌꯥꯔ 2 ꯌꯥꯎꯕ ꯅꯠꯇ꯭ꯔꯒ 3 ꯌꯥꯎꯕ ꯑꯃ ꯌꯥꯎꯕꯗꯨ ꯑꯩ ꯌꯥꯎꯔꯔꯣꯏꯒꯦ ꯑꯩꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄ ꯃꯤ ꯑꯃ ꯂꯩꯔꯦ ꯁꯤ ꯑꯃ ꯅꯪ ꯍꯥꯞꯆꯤꯜꯂꯨ ꯍꯥꯏꯅ ꯍꯥꯏꯔꯒ ꯃꯥꯅ ꯍꯥꯏꯌꯦꯕ ꯍꯂꯥꯡꯀꯤ ꯁꯟ ꯑꯗꯨ ꯂꯦꯟꯗꯅ ꯌꯦꯟꯅꯤꯡꯉꯥꯏ ꯈꯣꯠꯅꯤꯡꯉꯥই ꯀꯝꯗꯅ ꯈꯣꯠꯇꯅ ꯂꯣꯏꯔꯕ ꯀꯨꯔꯕꯥꯅꯤ ꯇꯧꯗꯅ ꯂꯣꯏꯔꯕ ꯃꯇꯨꯡꯗꯅꯦ ꯃꯥꯅ ꯍꯥꯏꯔꯛꯏꯗꯣ ꯑꯗꯨ ꯀꯔꯤ ꯍꯨꯀꯨꯝ ꯑꯣꯏꯕꯅꯣ ꯀꯨꯔꯕꯥꯅꯤꯗꯣ ꯍꯟꯒꯗ꯭ꯔꯥ ꯑꯣꯏꯒꯗ꯭ꯔꯥ ꯃꯥꯅ ꯍꯥꯏꯗꯨ ꯌꯥꯒꯗ꯭ꯔꯥ ꯀꯝ ꯇꯧꯕꯅꯣ ꯁꯤꯅꯤ ꯀꯣꯏꯁꯟꯁꯦ ꯁꯤ ꯌꯥꯝꯅ ꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯑꯣꯏꯕ ꯑꯗꯨꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯅꯦꯕ ꯎꯜꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯤ ꯀꯨꯔꯕꯥꯅꯤ ꯇꯧꯗ꯭ꯔꯤꯉꯩ ꯂꯦꯟꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯤ ꯑꯣꯟꯊꯣꯛ ꯑꯣꯟꯖꯤꯟ ꯇꯧꯕꯗꯤ ꯌꯥꯏ ꯑꯩ ꯌꯥꯎꯔꯣꯏꯒꯦ ꯑꯩ ꯅꯪꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄ ꯃꯤ ꯑꯃ ꯍꯥꯞꯄꯒꯦ ꯍꯥꯏꯕꯗꯨ ꯂꯦꯟꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯗꯤ ꯌꯥꯒꯅꯦꯕ ꯂꯦꯀꯤꯟ ꯁꯟꯗꯨꯅꯦ ꯕꯤꯁꯃꯤꯜꯂꯥꯍꯤ ꯑꯜꯂꯥꯍꯨ ꯑꯛꯕꯔ ꯍꯥꯏꯔ ꯀꯨꯔꯕꯥꯅꯤꯒꯤꯗꯃꯛꯇ ꯅꯦꯠ ꯇꯧꯔꯒ ꯃꯤꯑꯣꯏ 9 ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯅꯦꯠ ꯇꯧꯔꯒ ꯂꯦꯟꯗꯅ ꯂꯣꯏꯈ꯭ꯔꯕꯒꯤ ꯃꯇꯨꯡ ꯁꯥꯗꯨ ꯂꯣꯏꯔꯦ ꯆꯥꯍꯦ ꯌꯦꯟꯕ ꯑꯣꯏꯒꯦꯔꯥ ꯌꯦꯟꯗꯕ ꯑꯣꯏꯒꯦꯔꯥ ꯂꯦꯟꯗꯅ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩ ꯌꯥꯎꯔꯔꯣꯏꯒꯦ ꯑꯩꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄ ꯑꯃ ꯍꯥꯞꯄꯤꯌꯨ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯄꯣꯠꯇꯨ ꯆꯠꯅꯔꯣꯏꯕ ꯃꯔꯝꯗꯤ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯌꯥꯎꯔꯒ ꯅꯦꯠ ꯇꯧꯔꯒ ꯂꯦꯟꯈ꯭ꯔꯕꯅꯤꯅ ꯀꯨꯔꯕꯥꯅꯤ ꯂꯦꯟꯕ ꯃꯇꯝꯗ
ꯑꯣꯏꯈ꯭ꯔꯕꯅꯦꯕ ꯑꯗꯨ ꯃꯇꯨꯡꯗ ꯃꯥꯅ ꯃꯤ ꯑꯇꯣꯞꯄ ꯁꯤꯜꯂꯨ ꯑꯇꯣꯞꯄ ꯃꯍꯨꯠ ꯑꯣꯏꯍꯜꯂꯨ ꯈꯣꯠꯍꯜꯂꯨ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯆꯠꯅꯕ ꯌꯥꯔꯔꯣꯏꯕ ꯃꯍꯥꯛꯀꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯌꯥꯎꯔꯒ ꯂꯦꯟꯈ꯭ꯔꯕꯅꯤ ꯀꯨꯔꯕꯥꯅꯤ ꯍꯜꯂꯔꯣꯏ ꯀꯨꯔꯕꯥꯅꯤꯗꯨ ꯑꯣꯏꯈ꯭ꯔꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏꯔꯁꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯆꯠꯅꯔꯣꯏ ꯃꯍꯥꯛꯀꯤ ꯁꯤꯌꯥꯔ ꯑꯌꯥꯎꯕ ꯁꯔꯨꯛꯇꯨ ꯁꯥꯗꯨ ꯃꯍꯥꯛꯉꯣꯟꯗ ꯄꯤꯈꯤꯅꯦꯕ ꯃꯥꯅ ꯍꯥꯏꯕ ꯑꯗꯨ ꯂꯦꯟꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯍꯥꯏꯒꯗꯕꯅꯤ ꯂꯦꯜꯂꯕ ꯃꯇꯨꯡꯗ ꯍꯥꯏꯕꯅꯤꯅ ꯑꯗꯨ ꯑꯃ ꯆꯠꯅꯕ ꯌꯥꯔꯔꯣꯏ ꯁꯤꯃ ꯈꯪꯖꯤꯜꯂꯨ ꯍꯥꯏꯔꯛꯏꯕ ꯃꯇꯝꯗꯨ ꯌꯦꯡꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯔꯦꯅ ꯄꯪꯍꯥꯏꯇ ꯍꯥꯏꯕꯗꯨ ꯇꯧꯕꯤꯒꯅꯨꯀꯣ ꯃꯐꯝ ꯃꯇꯝ ꯌꯦꯡꯉꯣꯕ ꯑꯗꯨꯒ 14 ꯁꯨꯕꯗ ꯁꯜ ꯑꯃ ꯀꯨꯔꯕꯥꯅꯤ ꯇꯧꯅꯤꯡꯉꯥꯏꯗꯃꯛꯇ ꯂꯦꯜꯂꯦꯅꯦ ꯃꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯑꯍꯤꯡꯕ ꯃꯤ 3 ꯌꯥꯎꯍꯜꯂꯕ ꯑꯁꯤꯕꯒꯤ ꯁꯤꯌꯥꯔ 3 ꯑꯃ ꯌꯥꯎꯍꯜꯂꯕ ꯃꯁꯤ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯑꯃꯁꯨꯡ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯅꯦꯕ ꯁꯜ ꯑꯆꯧꯕ ꯑꯃ ꯂꯦꯟꯕ ꯃꯇꯝꯗ ꯏꯃꯨꯡ ꯑꯃꯅ ꯂꯦꯜꯂꯦ ꯑꯩꯅ ꯁꯜ ꯑꯆꯧꯕ ꯑꯃ ꯂꯦꯜꯂꯦ ꯑꯗꯨꯗ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯃꯤ 3 ꯑꯃ ꯌꯥꯎꯔꯦ ꯑꯩꯒꯤ ꯂꯩꯈꯤꯗꯕ ꯏꯃꯥ ꯏꯄꯥ ꯄꯨꯊꯧ ꯏꯊꯧꯒꯤ ꯑꯇꯣꯞꯄ ꯃꯤꯁꯤꯡꯒꯤ 9 ꯑꯃꯒ ꯌꯥꯎꯔꯦ ꯃꯤꯑꯣꯏ 7ꯇꯨ ꯑꯣꯏꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤ ꯑꯍꯤꯡꯕ ꯃꯤ 3 ꯑꯃꯒ ꯂꯩꯈꯤꯗꯕ ꯃꯌꯦꯠꯀꯤ ꯃꯤ 9 ꯑꯃꯒ ꯌꯥꯎꯔꯒ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯑꯗꯨ ꯌꯥꯕ꯭ꯔꯥ ꯁꯤꯅꯤ ꯍꯪꯉꯤꯁꯤ ꯌꯥꯏ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯍꯤꯡꯕ ꯃꯤꯁꯤꯡꯅ ꯃꯤ 7 ꯁꯨꯅꯕ ꯑꯗꯨꯝ ꯀꯨꯔꯕꯥꯅꯤꯒꯤ ꯅꯤꯌꯠ ꯇꯧꯔ ꯀꯨꯔꯕꯥꯅꯤꯒꯤ ꯃꯤ ꯌꯥꯎꯕꯗꯨ ꯋꯥꯏꯁꯦ ꯑꯗꯨꯝ ꯇꯧꯗꯨꯅ ꯀꯨꯔꯕꯥꯅꯤꯒꯤ ꯁꯜ ꯑꯗꯨ ꯂꯦꯟꯕ ꯃꯇꯝꯗ ꯃꯤꯑꯣꯏ 7ꯇꯨ ꯆꯥꯍꯦ ꯑꯍꯤꯡꯕ ꯃꯤ 2 ꯑꯣꯏꯔꯁꯨ ꯑꯇꯩ ꯑꯁꯤꯕ ꯑꯣꯏꯇꯥꯔꯁꯨ ꯑꯁꯤꯕꯗꯒꯤ ꯑꯍꯤꯡꯕꯅ ꯍꯦꯟꯅ ꯌꯥꯝꯃꯁꯨ ꯑꯍꯤꯡꯕꯗꯒꯤ ꯑꯁꯤꯕꯅ ꯁꯤꯌꯥꯔꯗꯨ ꯃꯤ ꯃꯁꯤꯡ ꯌꯥꯝꯕ ꯇꯥꯔꯒꯁꯨ ꯂꯦꯜꯂꯤꯕ ꯑꯗꯨ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯀꯨꯔꯕꯥꯅꯤ ꯑꯣꯏꯒꯅꯤ ꯌꯥꯏ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯕ ꯑꯗꯨꯒ ꯀꯨꯔꯕꯥꯅꯤꯒꯤꯗꯃꯛꯇ ꯁꯜ ꯑꯃꯁꯨꯡ ꯍꯥꯃꯦꯡ ꯖꯥꯎ ꯂꯩꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯌꯥꯕ ꯑꯃꯁꯨꯡ ꯌꯥꯗꯕꯒꯤ ꯃꯇꯥꯡꯗ ꯀꯣꯏꯁꯟ ꯃꯌꯥꯝ ꯍꯪꯉꯛꯄ ꯌꯥꯎꯏ ꯑꯗꯨ ꯃꯇꯨꯡꯗ ꯃꯁꯂꯥ 2-3ꯇꯪ ꯍꯥꯏꯒꯦ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯁꯜ ꯑꯃꯁꯨꯡ ꯍꯥꯃꯦꯡ ꯂꯩꯕ ꯃꯇꯝꯗ ꯍꯥꯃꯦꯡꯁꯤꯡ ꯑꯩꯈꯣꯏꯅ ꯂꯩꯕ ꯃꯇꯝꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯂꯩꯔꯤꯕ ꯃꯤ ꯑꯗꯨ ꯃꯨꯟꯅ ꯍꯪꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯆꯍꯤ ꯐꯥꯗꯕ ꯍꯥꯃꯦꯡ ꯑꯗꯨ ꯃꯄꯥꯡꯒꯜ ꯐꯗꯅ ꯃꯁꯥ ꯐꯖꯅ ꯊꯨꯅ ꯆꯥꯎꯕꯁꯨ ꯂꯩ ꯊꯥ 6-7ꯇ ꯂꯥꯛ ꯑꯃ ꯆꯥꯎꯒꯦꯔꯥ ꯆꯥꯎꯔꯒꯦꯔꯥ ꯑꯗꯨꯒꯤ ꯍꯥꯃꯦꯡ ꯑꯗꯨꯅ ꯖꯥꯎ ꯑꯗꯨꯅ ꯆꯍꯤ ꯐꯥꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯍꯥꯃꯦꯡ ꯑꯃꯁꯨꯡ ꯖꯥꯎ ꯑꯗꯨ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯌꯥꯔꯣꯏꯕ ꯀꯨꯔꯕꯥꯅꯤ ꯇꯧꯅꯉꯥꯏꯗꯃꯛꯇꯗꯤ ꯁꯔꯇꯗꯤ ꯑꯁꯤꯅꯤ ꯀꯩ ꯍꯥꯃꯦꯡ ꯑꯣꯏꯒꯦꯔꯥ ꯖꯥꯎ ꯑꯣꯏꯒꯦꯔꯥ ꯆꯍꯤ ꯐꯥꯕ ꯑꯁꯤ ꯁꯔꯇꯅꯦꯕ ꯆꯍꯤ ꯐꯥꯗ꯭ꯔꯒꯗꯤ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯌꯥꯔꯣꯏꯕ ꯆꯍꯤ ꯃꯌꯥ ꯇꯥꯒꯦꯔꯥ ꯇꯥꯔꯣꯏꯒꯦꯔꯥ ꯆꯍꯤ ꯐꯥꯕ ꯇꯥꯔꯒꯗꯤ ꯀꯨꯔꯕꯥꯅꯤ ꯑꯗꯨꯝ ꯇꯧꯕ ꯌꯥꯔꯦ ꯃꯌꯥ ꯇꯥꯕ ꯁꯔꯇ ꯅꯠꯇꯦ ꯆꯍꯤ ꯐꯥꯕ ꯁꯔꯇꯅꯤ ꯑꯩꯈꯣꯏꯅ ꯃꯌꯥ ꯇꯥꯕ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯗꯨꯅ ꯑꯌꯥꯝꯕꯅ ꯍꯥꯃꯦꯡ ꯑꯣꯏꯒꯦꯔꯥ ꯁꯟ ꯑꯣꯏꯒꯦꯔꯥ ꯁꯥꯁꯤꯡꯁꯤ ꯃꯥꯒꯤ ꯃꯇꯝ ꯑꯗꯨꯗ ꯆꯍꯤ ꯐꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯌꯥ ꯀꯦꯟꯒꯜꯂꯦꯕ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯌా ꯇꯥꯕ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯆꯧꯕ ꯏꯔꯣꯏ ꯅꯠꯇ꯭ꯔꯒꯅ ꯁꯟ ꯑꯁꯤ ꯀꯨꯔꯕꯥꯅꯤꯒꯤꯗꯃꯛꯇ ꯀꯔꯝꯕ ꯁꯥ ꯂꯧꯒꯗꯕꯅꯣ ꯍꯥꯏ ꯃꯗꯨꯒꯤ ꯂꯧꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯁꯥ ꯑꯗꯨ ꯂꯧꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯁꯟ ꯑꯗꯨ ꯆꯍꯤ 2 ꯐꯥꯕ꯭ꯔꯥ ꯌꯦꯡꯒꯅꯦꯕ ꯀꯔꯤꯒꯨꯝꯕ ꯆꯍꯤ 2 ꯐꯥꯈꯤꯕ ꯁꯟ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯁꯟ ꯑꯗꯨ ꯅꯍꯥꯛꯅ ꯂꯩꯔꯕꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯀꯨꯔꯕꯥꯅꯤꯒꯤꯗꯃꯛꯇ ꯏꯁꯇꯦꯃꯥꯜ ꯇꯧꯕ ꯁꯤꯖꯤꯟꯅꯕ ꯇꯧꯕ ꯌꯥꯔꯅꯤ ꯀꯔꯤꯒꯨꯝꯕ ꯆꯍꯤ 2 ꯐꯥꯗ꯭ꯔꯤꯕ ꯅꯣꯡꯃ ꯈꯛꯇꯪ ꯋꯥꯠꯄ ꯑꯣꯏꯔꯁꯨ ꯆꯍꯤ ꯊꯥ ꯑꯃ ꯋꯥꯠꯄ ꯑꯣꯏꯔꯁꯨ 10ꯅꯤ 10ꯅꯤ 5ꯅꯤ ꯋꯥꯠꯄ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯆꯍꯤ 2 ꯐꯥꯗ꯭ꯔꯒꯗꯤ ꯃꯗꯨꯒꯤ ꯁꯟ ꯑꯗꯨ ꯂꯥꯛ ꯑꯃ ꯆꯥꯎꯕ ꯇꯥꯔꯁꯨ ꯐꯖꯕ ꯇꯥꯔꯒꯁꯨ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯁꯨꯛꯌꯥ ꯌꯥꯗꯦ ꯃꯌꯥ ꯇꯥꯒꯦꯔꯥ ꯇꯥꯔꯣꯏꯒꯦꯔꯥ ꯆꯍꯤ 2 ꯐꯥꯕ ꯃꯊꯧꯅꯤ ꯆꯍꯤ 2ꯒꯤ ꯃꯇꯨꯡꯗꯗꯤ ꯁꯟ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯃꯌా ꯇꯥꯒꯜꯂꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯌా ꯇꯥꯕ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯌా ꯑꯗꯨ ꯆꯍꯤ ꯑꯃꯗ ꯇꯥꯈ꯭ꯔꯦ ꯁꯣꯝꯗ ꯁꯟ ꯑꯃꯗ ꯆꯍꯤ 2 ꯐꯥꯗꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯌꯥꯔꯣꯏꯕ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯌꯥꯅꯤꯡꯉꯥꯏꯗꯃꯛꯇ ꯁꯟꯗꯨ ꯆꯍꯤ 2 ꯐꯥꯕ ꯃꯊꯧ ꯇꯥꯒꯅꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯨꯔꯕꯥꯅꯤꯒꯤ ꯑꯣꯏꯕ ꯃꯁꯥꯏꯜ ꯑꯃꯁꯨꯡ ꯑꯗꯥꯕ ꯈꯔ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯖꯔꯛꯀꯦ ꯑꯍꯥꯟꯕꯗ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯀꯨꯔꯕꯥꯅꯤ ꯇꯧꯒꯗꯕ ꯁꯥ ꯑꯃꯁꯨꯡ ꯁꯟ ꯑꯗꯨꯒꯤ ꯃꯃꯥꯡꯗꯅꯦ ꯁꯨꯔꯤ ꯐꯦꯡꯕ ꯈꯣꯠꯄ ꯇꯧꯕꯤꯗꯕ ꯑꯗꯨꯒ ꯁꯟ ꯑꯃ ꯂꯩꯔꯤꯗꯨꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯀꯨꯔꯕꯥꯅꯤꯒꯤ ꯁꯟ ꯑꯗꯨ ꯂꯦꯟꯕ ꯇꯧꯗꯕ ꯃꯍꯥꯛꯀꯤ ꯃꯤꯠꯀꯤ ꯃꯥꯡꯗ ꯎꯍꯟꯗꯕ ꯃꯥꯒꯤ ꯃꯤꯠꯀꯤ ꯃꯥꯡꯗ ꯊꯥꯡ ꯑꯗꯨ ꯐꯦꯡꯗꯕ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯃꯁꯂꯥ ꯑꯃꯅ ꯀꯔꯤ ꯀꯨꯔꯕꯥꯅꯤꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯂꯩꯔꯨꯕ ꯁꯟ ꯑꯗꯨꯗꯒꯤꯅꯦ ꯈꯨꯖꯤꯟ ꯀꯛꯊꯠꯄ ꯃꯁꯝ ꯀꯛꯊꯠꯄ ꯅꯠꯇ꯭ꯔꯒꯅ ꯁꯪꯒꯣꯝ ꯁꯨꯝꯕ ꯑꯅꯤꯅ ꯁꯤꯖꯤꯟꯅꯕ ꯈꯣꯠꯅꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯀꯨꯔꯕꯥꯅꯤꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯂꯩꯔꯨꯕ ꯇꯥꯔꯒꯗꯤ ꯃꯉꯣꯟꯗ ꯁꯪꯒꯣꯝ ꯁꯨꯝꯗꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯃꯕꯨꯛꯇꯨ ꯐꯔꯛ ꯇꯥꯔꯛꯑꯅꯤ ꯈꯣꯠꯂꯛꯑꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯇꯉꯥꯏ ꯐꯗꯅ ꯁꯨꯝꯗꯣꯛꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯜꯂꯒ ꯁꯨꯝꯗꯣꯛꯄ ꯇꯥꯔꯒꯁꯨ ꯃꯗꯨꯒꯤ ꯁꯨꯝꯃꯤꯕ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯗꯨ ꯄꯩꯁꯥ ꯑꯣꯏꯅ ꯑꯣꯏꯔꯁꯨ ꯄꯣꯠꯇꯨ ꯑꯣꯏꯔꯁꯨ ꯂꯩꯇ ꯂꯥꯏꯔꯕ ꯌꯦꯇꯤꯝ ꯃꯤꯁꯀꯤꯟꯗ ꯁꯗꯒꯥ ꯄꯤꯊꯣꯛꯈꯤꯒꯅꯦꯕ ꯅꯪꯅ ꯁꯤꯖꯤꯟꯅꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯀꯨꯔꯕꯥꯅꯤꯒꯤꯗꯃꯛꯇ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯈꯨꯖꯤꯟ ꯀꯛꯊꯠꯄ ꯃꯁꯝ ꯀꯛꯊꯠꯄ ꯅꯠꯇ꯭ꯔꯒꯅ ꯑꯦꯅꯤ ꯑꯃꯐꯥꯎꯕ ꯁꯦꯝꯖꯤꯟꯕ ꯑꯃꯐꯥꯎꯕ ꯌꯥꯔꯔꯣꯏꯕ ꯑꯗꯨꯅ ꯀꯩꯒꯨꯝꯕ ꯅꯪꯅ ꯁꯪꯒꯣꯝ ꯁꯨꯝꯗꯣꯛꯎꯔꯁꯨ ꯀꯩꯗꯧꯕ ꯂꯥꯏꯔꯕꯁꯤꯡꯗ ꯄꯤꯊꯣꯛꯀꯅꯦꯕ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕ ꯃꯁꯂꯥ ꯑꯃꯅ ꯀꯔꯤ ꯑꯗꯨ ꯀꯨꯔꯕꯥꯅꯤꯒꯤꯗꯃꯛꯇ ꯂꯦꯜꯂꯕꯒꯤ ꯃꯇꯨꯡꯗ ꯁꯥꯁꯤ ꯍꯦꯛꯇ ꯁꯤꯕ ꯍꯦꯛꯇ ꯂꯣꯏꯕꯒ ꯃꯍꯥꯛ ꯑꯗꯨ ꯏꯪꯊꯗ꯭ꯔꯤꯉꯩ ꯁꯥꯔꯤꯉꯩꯒꯤ ꯃꯅꯨꯡꯗ ꯃꯥꯒꯤ ꯃꯑꯣꯟ ꯈꯣꯛꯄ ꯃꯁꯥ ꯑꯗꯨ ꯄꯥꯠ ꯁꯤꯗꯣꯛꯄ ꯇꯧꯕꯤꯒꯅꯨ ꯃꯍꯥꯛ ꯑꯗꯨ ꯂꯦꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯨꯔꯥ ꯏꯪꯊꯔꯕ ꯊꯟꯗꯥ ꯑꯣꯏꯔꯕꯒꯤ ꯃꯇꯨꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨ ꯃꯑꯣꯟ ꯁꯤꯗꯣꯛꯄ ꯃꯑꯣꯟ ꯀꯣꯛꯄ ꯃꯁꯥꯁꯤꯡ ꯑꯗꯨ ꯄꯥꯠ ꯁꯤꯗꯣꯛꯄ ꯇꯧꯕꯤꯌꯨ ꯍꯦꯛꯇ ꯁꯤꯔꯦ ꯍꯥꯏꯅ ꯃꯁꯥ ꯑꯗꯨ ꯁꯥꯔꯤꯉꯩ ꯃꯇꯝꯗ ꯇꯧꯕꯤꯒꯅꯨ ꯃꯁꯤ ꯁꯨꯟꯅꯠꯀꯤ ꯈꯤꯂꯥꯐꯅꯤ ꯁꯤꯅꯤ ꯍꯥꯏꯁꯦ ꯑꯗꯨꯒ ꯃꯔꯤꯁꯨꯕ ꯀꯣꯏꯁꯟꯗ ꯀꯨꯔꯕꯥꯅꯤ ꯇꯧꯒꯗꯕ ꯁꯥ ꯑꯗꯨ ꯀꯨꯔꯕꯥꯅꯤ ꯇꯧꯒꯅꯤ ꯍꯥꯏꯅ ꯂꯩꯔꯤꯕ ꯃꯤ ꯑꯗꯨ ꯃꯍꯥꯛ ꯑꯗꯨꯅ ꯖꯕꯥ ꯇꯧꯕꯅ ꯍꯦꯟꯅ ꯐꯒꯅꯦꯕ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯖꯕꯥ ꯇꯧꯕ ꯍꯩꯇꯕ ꯇꯥꯔꯁꯨ ꯃꯍꯥꯛ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯤ ꯑꯃꯗ ꯀꯨꯔꯕꯥꯅꯤꯒꯤ ꯁꯥ ꯑꯗꯨ ꯂꯦꯜꯍꯟꯕ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯧꯕꯇꯕꯨ ꯃꯍꯥꯛ ꯑꯗꯨꯅ ꯂꯦꯟꯗꯕ ꯇꯥꯔꯁꯨ ꯀꯨꯔꯕꯥꯅꯤꯒꯤ ꯁꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯃꯍꯥꯛ ꯑꯗꯨ ꯂꯩꯕ ꯌꯦꯡꯕ ꯎꯕ ꯑꯁꯤꯅ ꯍꯦꯟꯅ ꯐꯩꯌꯦꯕ ꯀꯩꯁꯨ ꯀꯥꯏꯗꯦꯕ
ꯌꯥꯔꯤꯕꯃꯈꯩ ꯀꯨꯔꯕꯥꯅꯤ ꯂꯦꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯃꯁꯥꯅ ꯑꯗꯨꯝ ꯂꯦꯜꯂꯁꯨ ꯃꯍꯥꯛꯅ ꯂꯦꯟꯗꯁꯨ ꯏꯃꯥꯝ ꯁꯥꯍꯕꯅ ꯅꯠꯇ꯭ꯔꯒ ꯃꯧꯂꯥꯅ ꯐꯨꯂꯥꯅ ꯑꯗꯨꯅ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯦꯜꯍꯜꯂꯣ ꯑꯗꯨꯁꯨ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯜꯍꯝꯗꯨꯂꯤꯜꯂꯥ ꯃꯁꯥꯅ ꯂꯦꯟꯕ ꯍꯩꯔꯦ ꯃꯁꯥꯅ ꯑꯗꯨꯝ ꯂꯦꯟꯕꯤꯌꯨ ꯑꯗꯨꯅ ꯍꯦꯟꯅ ꯐꯩꯌꯦꯕ ꯑꯗꯨꯒ ꯀꯨꯔꯕꯥꯅꯤꯒꯤ ꯅꯤꯌꯠ ꯇꯧꯕꯁꯤ ꯀꯔꯝꯅ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯀꯨꯔꯕꯥꯅꯤ ꯇꯧꯒꯤꯗꯃꯛꯇ ꯅꯤꯌꯠ ꯇꯧꯕꯁꯤ ꯆꯤꯟꯕꯥꯟꯗꯒꯤ ꯊꯣꯛꯄꯒꯤ ꯈꯣꯠꯄꯒꯤ ꯃꯊꯧ ꯇꯥꯗꯦ ꯊꯃꯣꯏꯗꯒꯤ ꯑꯩ ꯀꯨꯔꯕꯥꯅꯤꯒꯤꯗꯃꯛꯇ ꯂꯩꯔꯨꯔꯤꯕꯅꯤ ꯀꯨꯔꯕꯥꯅꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯂꯩꯔꯨꯔꯤꯕ ꯇꯧꯔꯤꯕꯗꯣ ꯑꯗꯨ ꯈꯛꯇꯅ ꯀꯥꯐꯤꯅꯤ ꯊꯃꯣꯏꯗ ꯅꯤꯌꯠ ꯇꯧꯕꯒꯤ ꯁꯔꯇꯅꯤ ꯆꯤꯟꯕꯥꯟꯗ ꯅꯤꯌꯠ ꯇꯧꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯇꯧꯕꯇꯕꯨ ꯀꯨꯔꯕꯥꯅꯤ ꯑꯗꯨꯗ ꯂꯦꯟꯕ ꯃꯇꯝ ꯑꯗꯨꯗ ꯆꯥꯍꯦ ꯀꯨꯔꯕꯥꯅꯤꯒꯤ ꯃꯤ ꯑꯗꯨꯅ ꯂꯦꯟꯕ ꯑꯣꯏꯔꯁꯨ ꯑꯇꯣꯞꯄ ꯃꯤ ꯑꯃꯅ ꯃꯧꯂꯥꯅ ꯑꯃꯅ ꯂꯦꯟꯕ ꯇꯥꯔꯒꯁꯨ ꯃꯥꯒꯤ ꯆꯤꯟꯕꯥꯟꯗ ꯍꯥꯏꯗꯕꯤꯗ ꯊꯃꯣꯏꯗ ꯅꯤꯌꯠ ꯇꯧꯔꯒ ꯗꯨઆ ꯑꯗꯨ ꯅꯤꯌꯠ ꯇꯧꯔꯒ ꯂꯦꯟꯕꯗꯤ ꯌꯥꯔꯣꯏ ꯂꯦꯟꯕ ꯃꯇꯝꯗꯗꯤ ꯕꯤꯁꯃꯤꯜꯂꯥꯍꯤ ꯑꯜꯂꯥꯍꯨ ꯑꯛꯕꯔ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯆꯤꯟꯕꯥꯟꯗ ꯗꯥꯏꯔꯦꯛ ꯂꯣꯜꯂꯒ ꯂꯦꯟꯕ ꯁꯔꯇꯅꯤ ꯃꯔꯝꯗꯤ ꯅꯤꯌꯠ ꯇꯧꯕꯗꯅ ꯊꯃꯣꯏꯗ ꯇꯧ ꯍꯥꯏꯕꯅꯤ ꯂꯦꯀꯤꯟ ꯂꯦꯟꯕ ꯃꯇꯝꯗꯗꯤ ꯊꯃꯣꯏꯗ ꯇꯧꯕ ꯌꯥꯔꯣꯏ ꯆꯤꯟꯕꯥꯟꯗꯒꯤ ꯗꯥꯏꯔꯦꯛ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯁꯔꯇꯅꯤ ꯑꯁꯤꯅꯤ ꯇꯧꯖꯟꯕꯤꯔꯒ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯁꯋꯥꯕ ꯐꯪꯃꯤꯟꯅꯁꯤ ꯑꯍꯥꯟꯕ ꯀꯣꯏꯁꯟꯗ ꯕꯂꯤꯛ ꯐꯥꯗ꯭ꯔꯤꯕ ꯃꯤ ꯑꯃꯒꯤ ꯃꯊꯛꯇ ꯀꯨꯔꯕꯥꯅꯤ ꯇꯧꯕꯁꯤ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕ ꯏꯃꯨꯡ ꯑꯃꯒꯤ ꯕꯂꯤꯛ ꯐꯥꯗ꯭ꯔꯤꯕ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯃꯗꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯨꯔꯕꯥꯅꯤ ꯇꯧꯕꯁꯤ ꯌꯥꯕ꯭ꯔꯥ ꯑꯃꯁꯨꯡ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯨꯅꯤ ꯌꯥꯏ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯂꯦꯀꯤꯟ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯑꯁꯤ ꯕꯂꯤꯛ ꯐꯥꯗ꯭ꯔꯤꯕ ꯃꯤ ꯑꯗꯨꯒꯤ ꯃꯊꯛꯇꯗꯤ ꯑꯜꯂꯥꯍꯅ ꯐꯔꯁ ꯋꯥꯖꯤꯕ ꯊꯥꯗꯕꯅꯤꯅ ꯃꯥꯒꯤ ꯃꯥꯏꯀꯩꯗ ꯇꯧꯕꯒꯤ ꯑꯩꯈꯣꯏ ꯖꯕꯔꯗꯁꯇꯤ ꯅꯠꯇꯦ ꯑꯜꯍꯝꯗꯨꯂꯤꯜꯂꯥ ꯃꯥꯒꯤ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯃꯥ ꯑꯃꯁꯨꯡ ꯃꯄꯥ ꯑꯗꯨꯅ ꯁꯜ ꯑꯆꯧꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤꯁꯨ ꯇꯧꯔꯦ ꯏꯆꯥꯁꯤꯡ ꯕꯂꯤꯛ ꯐꯥꯗ꯭ꯔꯁꯨ ꯃꯈꯣꯏꯒꯤꯁꯨ ꯑꯗꯨꯝ ꯃꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯎꯔꯁꯤ ꯍꯥꯏꯅ ꯑꯗꯨꯝ ꯁꯤꯌꯥꯔ ꯌꯧꯕꯤꯔꯒ ꯇꯧꯕꯤꯔꯦ अल्हम्दुलिल्लाह कैसु कायदे कुर्बानी होगनी लेकिन तौब कोई शर्त नते तौद्रे मा गुनागार और इना खुल्लसु बलिक फाद्रिंगाई गे ममांग इना खुल्लसु अल्लाह न मागे मेदक फरज ओहेंदेव अनि सुबु क्वेश्चन दा कुर्बानी की हिस्सादा अकीका की याव यावरा हाइबनेब कुर्बानी की दमकत लेलिब सादुदा अंगांग ममिंग थोनबके अकीका की दमकत शेयर याव यावरा हाइबदुने याई कैसु अकाइब लेते अकीका की दमकत शेयर परमाण सल्लम लेन मदम योय तरेत ना पुल्लगा शेयर तरेतनी अदु शेयर तरेत तुरा अंगांग अइकी चा अनि की दमकत अकीका की दमकत अनि यावगे हाइना खल्ले अदु सुतुम याई अहुम यावगे हारसु याई अमखक यावगे हारसु याई करिसु अकाइब लेते कुर्बानी अदुमक ओइगनेब अहुम जुबु क्वेश्चन दा करम्बा सागी कुर्बानी यादबनो करी असोइबा अमसुंग करम्बा साददा असोइबा यावबना कुर्बानी तवो मतमदा यादबनो हाइबा असिगे मतंगदा मयेक सेंगना मेसामना सेंगना हाइबिरको सिनी सिगी वहंग सिगी मतंगदा यामना मसाइल सि यामना सांगे अइना मसी वहंग असिगे मतंगदा मसाइल तारा इन लखचरे मयामदा खंगदबा यादबा पोलम कया सिंग अदुगी मतुंगिना मसीगी मसाइल असे आई सोइदना बयान ताबी अरोइबदा आई पुन्ना मसाइल सिंग अदु वहंग पाउकुम लोइरबगी मतुंगदा आई सोइदना लखचरके अदुगा हाइजरके स्किप तौबिगनो तामिनसी अहानदा मियोइबसिंग हंगक याबा हंगलकपा वहंग कया सिंग अदुगी पाउकुम दुको हाना पुन्ना खंगमिन नखिसेब इंशाल्लाह मरी सुबदा कुर्बानी की सा करमना लेनगनी हाइबने कुर्बानी की सा से करमना लेनगदबनो हाइबा क्वेश्चन सिसो हमना लाइव क्वेश्चन नि कुर्बानी की सा जैसे कोने लेनलिबा अदुम अदुम लेनबियो भाई साहब मरमदे खोंगना लेनबदि यारोय खुन अदुम लेनगदबनि कुर्बानी की सा जि नत्रा हजु तुम खुदना लेलिदना कुर्बानी की सा लेनदा कैसो मबुकता लेनब्रने लेलमोइदा कुर्बानी की सा लेन मतम मागे काय तारे खौनावदो सुरिदो थाम लेलिबे उसे अदुम लेनगने हा हंगमान हंगबजिता हंगबे याबम लै करबा कुर्बानी की सा सि लेन मतमदा पोलम मरी एसी ओइबा तारगदि कुर्बानी की सा दो नत्तसु एनी सा मा ए नंगनु सन हौ लोइनमक चाबा याबा कोइ दमकतने हाइना बिस्मिल्लाह अल्लाहु अकबर हारगा सोलगा लेलिबा सा सि लेन मतमदा मंगक अदु लेन मतमदा पोलम मरी तत्पो ओइगने पोलम मरी जे तत्पा तारगदि सा दो दुआगे सा त सोलगदि चाबा यानी मरी दो अमहो तत्रदि यादे को तलहनगदबनि मरी दो अमना करिनो हाइ मतमदा हलकुम हाइ हलकुम हाइबदि करिनो हाइबदा निक्सा होनबदा चथोक चदिन तौरिबा पाइप दो अदुगी पाइप तो तत्कदबा लेन मतमदा अदो अनि सुबदा मरी हाइबदि करी चाबा थक्पा मतमदा चारिबा थइबा खुदिंगमक सिंगसे लोइनमक चंगनबा गी तमकते ओइरिबा पाइप तो अदुगी पाइप तो तत्पा ओइगदबा अनि सुरेको अदो अहुम अमसुंग मरी सुबदि अमखक्तंगनि मदुना करिनो हाइ मतमदा ई गी तमकता चेंथोक चेंजिन तौरिबा पाइप अनि हाइ तारे कोई सिंगली अनि हाइ तारे अदुगी अनि दुसु तत्कनेबा तो सिगी मरी सि सालेन मतम तत्प्रने चेक तौपियो सिगी मरी सि तत्लगदि तुम सादुम यारे तुम कुर्बानी जो ओइरे लेलिबा अदुसु हकदा ओइरे चाबा तुम यारे सिम वकल तौबिरो अदुगा मंगा सोबदा सा लेनबदा करम्बा मफमदा सुरी थमलगा लेनगनि हाइ सा लेन मतमदा करम्बा मफमदा सुरी थमलगा लेनगनि हाइ बिसु मा हंगजब क्वेश्चन देखो सा लेन मतमदा सुरी थमगदबसि सा अदुगी ममैदा थमो अदुग लेलो लागे बंदा सा लेन मतमदा सुरी दुना ममैदा थमगदमते मंगकता थमगा लेनद्रो नत्रो मंगक की करम बम थमगदमो हाइ तारगदि मंगक तुगी मनुंग एनी मफम अमन थमो मंगक तुगी खतंग मयाइदा थमगेरा मताइ थमगेरा मै सोमना थमगेरा लेन त लेलो अदु मंगक तुगी मनुंग दुरे एनी मफम अमदा लेलो अदुगा मागे असा हाइजब मरी दु तत्लगा लोइरे अदुम कस काइते लेन मतमदा
ꯇꯔꯨꯛ ꯁꯨꯕꯗ ꯀꯨꯔꯕꯥꯅꯤꯒꯤ ꯁꯥꯁꯤ ꯀꯔꯝꯅ ꯌꯦꯟꯒꯅꯤ ꯌꯦꯟꯕꯗ ꯁꯔꯨꯛ ꯀꯌꯥ ꯊꯣꯛꯂꯒ ꯌꯦꯟꯒꯅꯤ ꯍꯥꯏꯕ ꯀꯨꯔꯕꯥꯅꯤꯒꯤ ꯁꯥꯁꯤ ꯌꯦꯟꯕ ꯃꯇꯝꯗ ꯁꯔꯨꯛ 3 ꯊꯣꯛꯑꯒ ꯌꯦꯟꯕꯅ ꯐꯩ ꯍꯥꯏꯅ ꯍꯥꯏꯕꯤꯔꯤ ꯎꯂꯃꯥꯁꯤꯡꯅ ꯂꯥꯏꯔꯤꯛꯇꯒꯤ ꯑꯗꯨ 3ꯗꯣ ꯑꯃꯅ ꯀꯅꯥꯒꯤꯗꯃꯛꯇ ꯂꯩꯇ ꯂꯥꯏꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯄꯤꯊꯣꯛꯅꯉꯥꯏꯗꯃꯛꯇ ꯑꯩꯁꯦ ꯀꯨꯔꯕꯥꯅꯤ ꯌꯥꯎꯔꯦ ꯑꯩ ꯀꯨꯔꯕꯥꯅꯤꯒꯤ ꯁꯥꯁꯤ ꯑꯩꯒꯤ ꯌꯨꯝꯗ ꯄꯨꯔꯛꯑꯕ ꯃꯇꯨꯡꯗ ꯁꯔꯨꯛ 3 ꯊꯣꯛꯑꯅꯦꯕ ꯁꯔꯨꯛ 3 ꯊꯣꯛꯑꯒ ꯑꯃꯅ ꯂꯩꯇ ꯂꯥꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯄꯤꯊꯛ ꯇꯧꯕ ꯑꯗꯨꯝꯅ ꯂꯩꯇ ꯂꯥꯏꯔꯕ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯒꯤ ꯌꯦꯇꯤꯝ ꯃꯤꯁꯀꯤꯟ ꯂꯩꯗꯅ ꯑꯗꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯅꯤꯁꯨꯕꯗ ꯃꯔꯤ ꯃꯇꯥ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯒꯤ ꯏꯄꯥꯆꯧ ꯏꯗꯇꯣꯟ ꯗꯌꯥꯏ ꯁꯨꯝꯕ ꯃꯔꯤ ꯃꯇꯥ ꯑꯩꯒꯤ ꯏꯆꯦꯒꯤ ꯏꯅꯥꯎꯒꯤ ꯃꯌꯨꯝ ꯁꯨꯝꯕ ꯃꯔꯤ ꯃꯇꯥꯁꯦ ꯄꯤꯊꯣꯛꯅꯩ ꯁꯔꯨꯛ ꯑꯃꯒ ꯑꯗꯨꯒ ꯑꯍꯨꯝ ꯁꯨꯕꯒꯤ ꯁꯔꯨꯛ ꯑꯃ ꯇꯧꯗꯨꯅ ꯑꯩꯒꯤ ꯑꯣꯏꯅ ꯏꯁꯥꯒꯤ ꯑꯣꯏꯅ ꯌꯨꯝꯗ ꯑꯩꯒꯤ ꯁꯦꯟꯅꯉꯥꯏ ꯊꯣꯡꯉꯩ ꯆꯥꯅꯉꯥꯏꯗꯃꯛꯇ ꯁꯤ ꯁꯔꯨꯛ ꯑꯃ ꯊꯣꯛꯑꯦ ꯑꯗꯨꯒ ꯑꯃꯅ ꯃꯤꯉꯣꯟꯗ ꯊꯣꯛꯈꯤꯕ ꯑꯃꯅ ꯑꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯔꯤ ꯃꯇꯥꯗ ꯄꯤꯕ ꯑꯃꯅ ꯑꯩꯒꯤ ꯊꯝꯕ ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩ ꯁꯤꯅ ꯑꯩꯁꯦ ꯑꯗꯨ ꯕꯥꯏ ꯆꯥꯟꯁ ꯀꯅꯤꯒꯨꯝꯕ ꯑꯩꯗꯤ ꯂꯥꯟꯄꯤꯅ ꯁꯥꯁꯤꯡ ꯑꯋꯥꯠꯄ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯉꯣꯟꯗ ꯂꯣꯏ ꯄꯤꯊꯣꯛꯈ꯭ꯔꯁꯤꯕꯣ ꯍꯥꯏꯅ ꯈꯜꯂꯒ ꯄꯤꯊꯣꯛꯑꯦꯕ ꯑꯗꯨꯁꯨ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯥꯏ ꯀꯅꯥꯒꯨꯝꯕ ꯗꯔꯀꯥꯔ ꯑꯃꯁꯨꯡ ꯖꯔꯨꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯣ ꯄꯤꯊꯣꯛꯑꯔꯣꯏꯁꯦ ꯑꯩꯈꯣꯏ ꯂꯣꯏꯅ ꯏꯃꯨꯡ ꯃꯅꯨꯡꯁꯤꯗ ꯁꯥ ꯆꯥꯗꯕꯁꯨ ꯀꯨꯏꯔꯦ ꯍꯥꯏꯅ ꯈꯜꯂ ꯊꯝꯃꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯅꯥꯁꯨ ꯃꯁꯤ ꯇꯧꯅꯗꯦꯗ ꯂꯣꯏꯅ ꯌꯦꯟꯊꯣꯛꯅꯕ ꯉꯥꯛꯇꯅꯤ ꯅꯠꯇ꯭ꯔꯥ ꯌꯦꯟꯊꯣꯛꯄꯅꯁꯨ ꯐꯩ ꯌꯦꯟꯊꯣꯛꯀꯗꯕꯅꯤ ꯌꯥꯔꯦꯕ ꯑꯩꯈꯣꯏ ꯃꯔꯝꯗꯤ ꯑꯩꯗꯤ ꯂꯥꯟꯄꯤꯅꯗ ꯁꯥ ꯑꯗꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯅꯨꯃꯤꯠꯇꯤꯒꯤ ꯆꯥꯕ ꯐꯪꯉꯤ ꯆꯥꯕ ꯐꯪꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯈꯜꯂꯒ ꯄꯤꯕꯗꯣ ꯑꯗꯨ ꯈ꯭ꯋꯥꯏ ꯐꯩꯌꯦꯕ ꯑꯗꯨꯒ 3ꯁꯨꯕ ꯀꯣꯏꯁꯟꯗ ꯒꯩꯔ ꯃꯨꯁꯂꯤꯝꯁꯤꯡꯗ ꯃꯨꯁꯜꯃꯥꯟ ꯅꯠꯇꯕ ꯑꯇꯣꯞꯄ ꯖꯥꯇꯤꯁꯤꯡꯗ ꯀꯨꯔꯕꯥꯅꯤꯒꯤ ꯁꯥꯁꯤ ꯄꯤꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃ ꯌꯥꯏ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯀꯨꯔꯕꯥꯅꯤꯒꯤ ꯁꯥꯁꯤ ꯃꯨꯁꯜꯃꯥꯟ ꯅꯠꯇꯕ ꯑꯇꯣꯞꯄ ꯖꯥꯇꯤꯁꯤꯡꯗꯁꯨ ꯀꯨꯔꯕꯥꯅꯤꯒꯤ ꯁꯥ ꯄꯤꯕ ꯌꯥꯏ ꯑꯗꯨꯒ ꯌꯥꯗꯕ ꯃꯔꯝ ꯑꯃꯗꯤ ꯂꯩ ꯑꯗꯨꯝꯕ ꯃꯔꯝ ꯀꯔꯝꯕ ꯋꯥꯁꯤꯌꯠ ꯇꯧꯔꯝꯕꯒꯤ ꯁꯥ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯁꯥꯗꯣ ꯑꯇꯣꯞꯄ ꯖꯥꯇꯤꯗ ꯄꯤꯕ ꯌꯥꯔꯣꯏ ꯃꯨꯁꯜꯃꯥꯟꯁꯤꯡꯒꯤ ꯃꯅꯨꯡꯗꯁꯨ ꯀꯨꯔꯕꯥꯅꯤ ꯇꯧꯔꯤꯕ ꯑꯃꯁꯨꯡ ꯏꯅꯥꯛ ꯈꯨꯟꯕ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯁꯤꯡꯒꯤ ꯃꯅꯨꯡꯗꯁꯨ ꯆꯥꯕ ꯌꯥꯔꯣꯏꯕ ꯋꯥꯁꯤꯌꯠ ꯇꯧꯔꯝꯕ ꯍꯥꯏꯕꯗꯤ ꯑꯩ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯃꯥꯜ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯊꯥꯗꯣꯛꯑꯝꯃꯦ ꯑꯩꯒꯤ ꯏꯆꯥꯗ ꯑꯩꯒꯤ ꯐꯨꯂꯥꯅ ꯃꯤ ꯑꯃꯗ ꯍꯥꯏꯔꯝꯃꯦ ꯑꯩ ꯅꯪ ꯃꯁꯤꯒꯤ ꯃꯥꯜ ꯗꯧꯂꯠ ꯃꯌꯥꯝꯁꯤ ꯅꯪꯉꯣꯟꯗ ꯄꯤꯔꯝꯃꯒꯦ ꯑꯗꯨꯒ ꯅꯪꯅ ꯁꯤꯖꯤꯟꯅꯔꯣ ꯇꯧꯕꯇꯕꯨ ꯑꯩꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯅꯪ ꯀꯨꯔꯕꯥꯅꯤꯗꯤ ꯑꯗꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯇꯧꯔꯛꯎꯀꯣ ꯍꯥꯏꯅ ꯋꯥꯁꯤꯌꯠ ꯇꯧꯔꯝꯃꯦꯕ ꯑꯗꯨ ꯋꯥꯁꯤꯌꯠꯇꯨ ꯑꯩꯈꯣꯏꯅ ꯏꯜꯂꯒ ꯃꯥꯒꯤꯗꯃꯛꯇ ꯇꯧꯕꯤꯕ ꯀꯨꯔꯕꯥꯅꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯁꯨꯝꯅ ꯈꯛꯇꯪꯒꯤ ꯃꯗꯨꯗ ꯇꯧꯔꯨꯕ ꯀꯨꯔꯕꯥꯅꯤ ꯑꯗꯨ ꯂꯥꯏꯔꯕ ꯃꯤꯑꯣꯏ ꯈꯛꯀꯤꯗꯃꯛꯇ ꯆꯥꯕ ꯖꯥꯏꯖ ꯑꯣꯏꯒꯅꯦꯕ ꯑꯇꯣꯞꯄ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯃꯛꯇ ꯆꯥꯕ ꯑꯗꯨ ꯀꯨꯔꯕꯥꯅꯤꯒꯤꯗꯨ ꯋꯥꯁꯤꯌꯠꯀꯤꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯖꯥꯏꯖ ꯑꯣꯏꯔꯣꯏꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤ ꯑꯃ ꯈꯪꯖꯤꯜꯂꯁꯤꯀꯣ ꯑꯗꯨꯅ ꯁꯤꯒꯤꯁꯤ ꯒꯩꯔ ꯃꯨꯁꯂꯤꯝꯗꯁꯨ ꯄꯤꯔꯔꯣꯏꯕ ꯁꯨꯝꯅꯒꯤ ꯃꯨꯁꯜꯃꯥꯟꯁꯤꯡ ꯃꯅꯨꯡꯗ ꯂꯩꯇ ꯂꯥꯏꯔꯕ ꯌꯦꯇꯤꯝ ꯃꯤꯁꯀꯤꯟꯁꯤꯡꯗ ꯈꯜꯂꯒ ꯄꯤꯒꯅꯦꯕꯀꯣ ꯑꯗꯨꯅ ꯀꯨꯔꯕꯥꯅꯤꯒꯤꯗꯃꯛꯇ ꯋꯥꯁꯤꯌꯠ ꯇꯧꯔꯝꯕ ꯄꯣꯠꯂꯝ ꯑꯣꯏꯔꯒꯗꯤ ꯋꯥꯁꯤꯌꯠ ꯇꯧꯔꯝꯃꯤꯕ ꯀꯨꯔꯕꯥꯅꯤꯒꯤ ꯁꯥꯗꯨ ꯂꯥꯏꯔꯕ ꯃꯤꯑꯣꯏꯗ ꯈꯛꯇꯪ ꯈꯜꯂꯒ ꯌꯦꯟꯊꯣꯛꯄꯤꯌꯣꯕ ꯑꯗꯨꯒ 9ꯁꯨꯕ ꯀꯣꯏꯁꯟꯗ ꯀꯨꯔꯕꯥꯅꯤꯒꯤ ꯃꯔꯤꯟ ꯃꯑꯣꯟ ꯑꯁꯤ ꯀꯗꯥꯏꯗ ꯁꯤꯖꯤꯟꯅꯒꯅꯤ ꯀꯅꯥꯗꯕꯨ ꯄꯤꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃꯒ ꯀꯨꯔꯕꯥꯅꯤꯒꯤꯗꯃꯛꯇ ꯂꯦꯜꯂꯤꯕ ꯁꯥ ꯑꯁꯤꯒꯤ ꯃꯔꯤꯟꯒꯨꯝꯕ ꯃꯊꯤꯕꯣꯡꯒꯨꯝꯕ ꯃꯈꯣꯡ ꯁꯨꯝ ꯃꯑꯣꯟꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯈꯔ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯀꯅꯥꯗ ꯄꯤꯒꯅꯤ ꯀꯔꯝ ꯇꯧꯔ ꯁꯤꯖꯤꯟꯅꯒꯗꯕꯅꯣ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃꯅꯦꯕ ꯃꯁꯤꯒꯤ ꯀꯣꯏꯁꯟ ꯑꯁꯤꯒꯤ ꯑꯟꯁꯔꯗ देखो जितने भी कुर्बानी की लेलबगी मतुंगदा मथिबोंग ओइरो नत्रगना मकोक ओइरो नत्रगना एनी खोंग पोलम खुदिंगमक सिंगदो चाबा याबा पोत खुदिंगमक सिंगदो करिगुम्बा नहाक नतोमतना सिजनरगे चारगे हायना खल्लगा चारेने अदुसो दुम याय केसो कायबा लेते लेकिन नंगना चारोगे हायना खल्लगा मिगोंदा पिथोखरे सवाब के दमक खल्लगा कुर्बानी की सवाब पोतने पिथोखरगे हायना खल्ला पिथोयने अदुसो दुम याय केसो कायबा लेते लेकिन तबु करिगुम्बा पोल अदु नंगना मी अमदा अतोपमदा जोन थोखिबो ओइबा तारगदी जोन थोकपा मतमदा फंगिबा पैसा अदुदि नंगना सिजनबा यारोयबा पोत ओइना नंगना चारगे हायना सादु ओइना नंगना चारगे हायना खल्लगा चाबा थकपति यागनेबा लेकिन जोन खरबगी मतुंग फंगिबा पैसा अदु नंगना सिजनरगे हायबदी यारोयबा मरम करिगिदमक्ता मदुगी सा पैसा अदुदी पैसा जोनो मतमदा फंगिबा पैसा अदुदी सदगा तथोकनेबा लेता लायरबा मियोइसिंग अदुदा मापन जोबा पैसंदा कुर्बानी की सा अमसुंग मरिन मवोन मदरसादा पीबा याबरा हायबनेबा कुर्बानी की सागुम्बा मरिनगुम्बा मथिबोंगुम्बा मवोनगुम्बा से मदरसादा पीबा याबरा याई अल्हम्दुलिल्लाह बहुत बड़ा सवाब अनि फंगनी हायबगी उम्मीद थाजबा लै मरमदि मागी अदुंगलबा करै हायतारे कुर्बानी की पिथोइदुगे सवाब सुदुमक फंगनी अदुगी साथ मदरसादा लैरबा मियोइसिंग तलबासिंग अदुगिदमक्तने इल्म तंबदा दरकार ओइबा पोतलम मोय पीदि पोतो अदुगेसु इंशाअल्लाह सवाब फंगनी हायबे थाजबा लै मसे थाइनदगी दुम पीनरे हौसु दुम पीरि यारेबम खोइदि कोइ मदारिस लैरबा मदरसा कोई खुन मनाक्ता लैरबा मियोइसिंग असिदसु अखोइना पीदरगनेबा मखोइदि चही चुप्पा चलाइरसे अदुनसु अखोइ पीबा यारेबा अखोइ पीजेबा अतोपदा पीबा महत्ता इंशाअल्लाह तरा सुबदा कुर्बानी की मरिन मवोन अदो मस्जिद पीबा याबरा हायबनेबा कुर्बानी की लेलब मतुंग एनी कुर्बानी के पोलम मवोंग मथिबोंग मरिन सा मस्जिद पीबा कुर्बानी की सा यादे जायज नतेबको मस्जिद पीबसु यादे मदरसादा खक्तंग पीबा याय अदुसु मदरसादा पीबा अदु करमायना पीगने हाय मतमदा तलबा खक्न सिजननिङाइदमक्तनि पी अदु तासिंगिदमक्ता नतेबा ग्यान तारेको कुर्बानी की मरिन गुम्बा मवोन गुम्बा एनी पोलम मस्जिद पीबसु यादे दो तरागा मतोय सु मतमदा कुर्बानी की मरिन मवोन अदु मरी मता इना खुनबा मीदा पीबा याबरा हायबा कुर्बानी की मवोंग मथिबोंग गुम्बा मरिन गुम्बा एनी पोलम से आइगी मरी मतादा इना खुनबा मीदा
ꯄꯤꯊꯣꯛꯈꯤꯕ ꯌꯥꯕ꯭ꯔꯥ ꯆꯥꯔꯣꯁꯤ ꯍꯥꯏꯅ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯄꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯔꯇ ꯏꯅꯥꯏ ꯈꯨꯟꯕ ꯂꯥꯏꯔꯕ ꯀꯩꯁꯨ ꯈꯦꯠꯅꯕ ꯂꯩꯇꯦ ꯂꯦꯀꯤꯟ ꯄꯤꯕ ꯃꯇꯝꯗ ꯑꯦꯅꯤ ꯃꯤ ꯑꯃꯗ ꯁꯦ ꯅꯪ ꯆꯥꯅꯤꯡꯉꯗꯤ ꯆꯥꯔꯣ ꯍꯥꯏꯅ ꯈꯜꯂꯒ ꯊꯋꯥꯞꯀꯤꯗꯃꯛꯇ ꯈꯜꯂꯒ ꯄꯤꯊꯣꯛꯈꯤꯕ ꯑꯜꯍꯝꯗꯨꯂꯤꯜlah ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯗ ꯑꯣꯏꯔꯒꯁꯨ ꯃꯔꯤ ꯃꯇꯥꯗ ꯏꯆꯤꯜ ꯏꯅꯥꯎꯗ ꯏꯆꯦꯗ ꯗꯇꯣꯟꯗ ꯌꯥꯏꯗ ꯂꯣꯏꯅꯃꯛꯇ ꯄꯤꯕ ꯌꯥꯏ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒ 12 ꯁꯨꯕꯗ ꯀꯨꯔꯕꯥꯅꯤꯒꯤꯅꯤ ꯍꯥꯏꯅ ꯂꯩꯔꯛꯂꯕ ꯃꯇꯨꯡꯗ ꯁꯪꯒꯣꯝ ꯑꯗꯣ ꯀꯔꯝꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ꯭ꯔꯥ ꯃꯁꯤꯒꯤ ꯍꯨꯀꯨꯝ ꯀꯔꯤꯅꯣ ꯐꯖꯅ ꯍꯥꯏꯕꯤꯔꯛꯎ ꯍꯥꯏꯕ ꯀꯨꯔꯕꯥꯅꯤꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯂꯩꯔꯛꯎꯔꯕ ꯃꯇꯨꯡꯗ ꯁꯟ ꯑꯣꯏꯔꯣ ꯍꯥꯃꯦꯡ ꯑꯣꯏꯔꯣ ꯑꯦꯅꯤ ꯁꯥ ꯑꯗꯨꯗ ꯃꯕꯨꯛꯇ ꯁꯪꯒꯣꯝ ꯊꯣꯛꯂꯤꯕ ꯑꯗꯨ ꯀꯔꯝꯅ ꯂꯧꯊꯣꯛꯑꯒ ꯑꯩꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ꯭ꯔꯥ ꯑꯇꯣꯞꯄꯗ ꯄꯤꯊꯣꯛꯀꯗ꯭ꯔꯥ ꯀꯔꯤ ꯍꯨꯀꯨꯝꯅꯣ ꯍꯥꯏꯕꯗꯨꯅꯦꯕ ꯃꯥꯅ ꯍꯪꯅꯤꯡꯉꯤꯕ ꯑꯁꯤ ꯂꯩꯈꯣ ꯀꯨꯔꯕꯥꯅꯤꯒꯤꯗꯃꯛꯇ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯁꯪꯒꯣꯝ ꯑꯗꯨ ꯁꯨꯝꯂꯣꯏꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯁꯪꯒꯣꯝ ꯑꯁꯤ ꯁꯨꯝꯗꯕ ꯇꯥꯔꯒꯗꯤ ꯃꯉꯣꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯛꯑꯅꯤ ꯅꯠꯇ꯭ꯔꯒꯅ ꯃꯊꯜ ꯑꯁꯤ ꯄꯨꯔꯥ ꯊꯜꯂꯛꯑꯒꯅ ꯃꯉꯣꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯛꯀꯅꯤ ꯑꯋꯥꯕ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯅ ꯈꯟꯕ ꯇꯥꯔꯒꯗꯤ ꯁꯪꯒꯣꯝꯗꯨ ꯁꯨꯝꯗꯣꯛꯄ ꯌꯥꯏ ꯑꯗꯨꯒ ꯁꯨꯝꯗꯣꯛꯑꯒ ꯃꯗꯨꯒꯤ ꯁꯪꯒꯣꯝ ꯑꯗꯨ ꯑꯣꯏꯅ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯄ ꯑꯣꯏꯔꯣ ꯁꯋꯥꯞꯀꯤꯗꯃꯛꯇ ꯅꯠꯇ꯭ꯔꯒꯅ ꯃꯗꯨ ꯌꯣꯟꯊꯣꯛꯄ ꯃꯇꯝꯗ ꯌꯣꯟꯊꯣꯛꯄꯗ ꯐꯪꯉꯛꯏꯕ ꯄꯩꯁꯥ ꯑꯗꯨꯅ ꯂꯩꯇ ꯂꯥꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯄꯤꯊꯣꯛꯄꯁꯤ ꯃꯁꯤ ꯍꯛꯅꯦꯕ ꯅꯪꯅ ꯁꯤꯖꯤꯟꯅꯕꯗꯤ ꯌꯥꯔꯣꯏ ꯂꯦꯀꯤꯟ ꯌꯥꯕꯒꯤ ꯅꯤꯌꯣꯝ ꯑꯃꯈꯛꯇꯪ ꯂꯩ ꯎꯜꯃꯥꯅ ꯑꯁꯨꯝ ꯏꯕꯤꯔꯤ ꯀꯔꯤꯒꯨꯝꯕ ꯁꯥ ꯑꯁꯤ ꯅꯪꯅ ꯀꯨꯔꯕꯥꯅꯤꯒꯤꯗꯃꯛꯇ ꯂꯩꯔꯛꯎꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯆꯤꯟꯖꯥꯛ ꯆꯥꯕꯁꯤ ꯖꯪꯒꯜꯗ ꯅꯠꯇ꯭ꯔꯒꯅ ꯂꯧꯕꯨꯛꯇ ꯂꯝꯍꯥꯡꯗ ꯆꯠꯂꯒ ꯃꯁꯥ ꯃꯇꯣꯝꯇꯅ ꯆꯥꯔꯨꯔꯒ ꯃꯕꯨꯛ ꯊꯜꯂꯒ ꯆꯪꯉꯛꯑꯦꯕ ꯑꯗꯨꯝꯂꯕ ꯁꯟ ꯂꯣꯏꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯁꯪꯒꯣꯝ ꯑꯗꯨ ꯅꯪꯅ ꯁꯤꯖꯤꯟꯅꯕ ꯑꯃꯁꯨꯡ ꯂꯧꯊꯣꯛꯑꯒ ꯃꯗꯨꯕꯨ ꯅꯪꯅ ꯌꯣꯜꯂꯒ ꯄꯩꯁꯥ ꯅꯠꯇ ꯁꯪꯒꯣꯝ ꯑꯣꯏꯅ ꯅꯪꯅ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏꯕ ꯂꯦꯀꯤꯟ ꯀꯨꯔꯕꯥꯅꯤꯒꯤ ꯁꯥꯁꯤ ꯅꯪꯅ ꯂꯩꯔꯛꯎꯔꯕ ꯃꯇꯨꯡꯗ ꯅꯪꯅ ꯅꯪꯒꯤ ꯅꯌꯨꯝꯗꯨꯗ ꯊꯝꯃꯕ ꯃꯇꯨꯡꯗ ꯅꯪ ꯅꯁꯥ ꯅꯇꯣꯝꯇ ꯁꯖꯤꯛꯇꯨ ꯂꯩꯔꯒꯕꯨ ꯑꯣꯏꯔꯣ ꯅꯪꯅ ꯐꯥꯜꯂꯨꯔꯒꯕꯨ ꯑꯣꯏꯔꯣ ꯃꯆꯤꯟꯖꯥꯛ ꯊꯟꯕꯈꯣꯏ ꯌꯨꯝꯗꯨꯗ ꯊꯝꯃꯒ ꯃꯉꯣꯟꯗ ꯄꯤꯖꯩꯌꯦꯕ ꯃꯕꯨꯛ ꯊꯟꯕꯈꯣꯏ ꯅꯪꯅ ꯂꯩꯔꯨꯔꯒ ꯑꯣꯏꯔꯁꯨ ꯐꯥꯜꯂꯨꯔꯒ ꯑꯣꯏꯔꯁꯨ ꯃꯦꯍꯅꯠ ꯇꯧꯔꯒ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯇꯟꯖꯥ ꯑꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯁꯪꯒꯣꯝ ꯑꯗꯨ ꯅꯪꯅ ꯁꯨꯝꯗꯣꯛꯑꯒ ꯅꯪꯅ ꯁꯤꯖꯤꯟꯅꯔꯁꯨ ꯌꯥꯔꯅꯤ ꯅꯪꯅ ꯌꯣꯟꯊꯣꯛꯑꯦ ꯃꯗꯨ ꯄꯩꯁꯥꯗꯨꯁꯨ ꯅꯪꯅ ꯁꯤꯖꯤꯟꯅꯕ ꯌꯥꯒꯅꯦꯕ ꯁꯤꯒꯤ ꯅꯤꯌꯣꯝꯁꯤ ꯑꯣꯏꯔꯗꯤ ꯌꯥꯒꯅꯤ ꯑꯗꯨ ꯅꯠꯇꯕꯤꯗ ꯃꯆꯤꯟꯖꯥꯛ ꯃꯁꯥ ꯃꯇꯣꯝꯇ ꯆꯠꯂꯒ ꯆꯥꯔ ꯈꯣꯠꯂꯒ ꯊꯜꯂꯒ ꯆꯪꯉꯛꯄ ꯁꯟ ꯂꯣꯏꯕ ꯇꯥꯔꯒꯗꯤ ꯃꯗꯨꯗꯨꯒꯤ ꯃꯕꯨꯛ ꯑꯗꯨ ꯊꯣꯛꯂꯛꯏꯕ ꯁꯪꯒꯣꯝ ꯑꯗꯨ ꯅꯪꯅ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏꯕ ꯃꯤꯉꯣꯟꯗ ꯁꯪꯒꯣꯝ ꯑꯣꯏꯅ ꯄꯤꯊꯣꯛꯈꯤꯕ ꯑꯣꯏꯔꯣ ꯌꯣꯟꯕꯗ ꯐꯪꯉꯦ ꯄꯩꯁꯥ ꯑꯗꯨ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯀꯅꯦꯕ ꯁꯗꯤꯀꯥꯒꯤ ꯑꯣꯏꯅꯅꯦ ꯇꯧꯔꯒ 12 ꯁꯨꯕꯗ ꯀꯨꯔꯕꯥꯅꯤꯒꯤ ꯁꯥ ꯑꯗꯨꯒꯤ ꯊꯧꯔꯤ ꯑꯗꯨꯒꯤ ꯍꯨꯀꯨꯝ ꯀꯔꯤꯅꯣ ꯀꯨꯔꯕꯥꯅꯤꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯂꯩꯔꯤꯕ ꯑꯃꯁꯨꯡ ꯊꯝꯃꯤꯕ ꯁꯟ ꯑꯗꯨ ꯂꯩꯔꯛꯄꯗ ꯅꯠꯇ꯭ꯔꯒꯅ ꯁꯟ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯊꯧꯔꯤ ꯑꯗꯨꯒꯤ ꯍꯨꯀꯨꯝ ꯀꯔꯤꯅꯣ ꯀꯨꯔꯕꯥꯅꯤ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯊꯧꯔꯤ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯊꯤꯕꯣꯡ ꯃꯔꯤꯟꯒꯨꯝꯕ ꯁꯗꯤꯀꯥ ꯄꯤꯊꯣꯛꯈꯤꯕ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯊꯧꯔꯤ ꯑꯗꯨꯁꯨ ꯄꯤꯊꯣꯛꯈꯤꯕꯗꯣ ꯑꯗꯨꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯂꯦꯀꯤꯟ ꯄꯤꯊꯣꯛꯇ꯭ꯔꯦ ꯅꯪꯒꯤ ꯌꯨꯝ ꯑꯗꯨ ꯁꯤꯖꯤꯟꯅꯅꯤꯡꯉꯥꯏꯗꯃꯛꯇ ꯊꯝꯃꯒ ꯌꯣꯟꯊꯣꯛꯄꯗꯤ ꯌꯥꯔꯣꯏꯕ ꯌꯣꯟꯊꯣꯛꯇꯕꯤꯗ ꯅꯪ ꯈꯛꯀꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯒꯦꯗ ꯈꯣꯠꯂꯒꯦ ꯍꯥꯏꯅ ꯌꯨꯝꯗ ꯊꯝꯃ ꯁꯤꯖꯤꯟꯅꯕꯗꯣ ꯑꯗꯨ ꯑꯗꯨꯝ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯂꯦꯀꯤꯟ ꯁꯗꯤꯀꯥ ꯇꯧꯊꯣꯛꯄ ꯃꯗꯨ ꯈꯧꯔꯤꯗꯣ ꯁꯦ ꯀꯅꯥꯅꯣꯝꯗ ꯁꯦ ꯅꯪ ꯑꯣꯏꯔꯣ ꯅꯪ ꯁꯤꯖꯤꯟꯅꯔꯣ ꯍꯥꯏꯅ ꯁꯗꯤꯀꯥ ꯇꯧꯊꯣꯛꯄ ꯑꯗꯨꯅ ꯈ꯭ꯋꯥꯏ ꯕꯦꯁꯅꯤ ꯑꯗꯨꯒ 13 ꯁꯨꯕꯗ ꯀꯨꯔꯕꯥꯅꯤꯒꯤ ꯁꯥ ꯂꯦꯟꯕ ꯃꯤ ꯑꯃꯁꯨꯡ ꯁꯥ ꯁꯦꯝꯕꯤꯔꯤꯕ ꯃꯤ ꯑꯗꯨꯗ ꯄꯩꯁꯥ ꯄꯤꯕꯁꯤ ꯌꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯄꯩꯁꯥꯒꯤ ꯃꯍꯨꯠꯇ ꯁꯥ ꯁꯦꯝꯕꯤꯔꯤꯕ ꯃꯤ ꯑꯗꯨꯗ ꯁꯥ ꯑꯁꯤ ꯑꯣꯏꯅ ꯄꯤꯕꯤꯕꯗꯤ ꯌꯥꯕ꯭ꯔꯥ ꯁꯤꯅꯤ ꯍꯥꯏꯁꯤ ꯀꯨꯔꯕꯥꯅꯤꯒꯤꯗꯃꯛꯇ ꯂꯦꯜꯂꯤꯕ ꯃꯤ ꯃꯧꯂꯥꯅ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯏꯃꯥꯝ ꯖꯣꯕꯤ ꯃꯤ ꯑꯗꯨꯗ ꯀꯨꯔꯕꯥꯅꯤꯒꯤ ꯂꯦꯟꯕꯤꯔꯤꯕ ꯑꯗꯨꯒꯤ ꯄꯩꯁꯥ ꯈꯔ ꯈꯖꯤꯛ ꯄꯩꯁꯥ ꯂꯨꯄꯥ 500 ꯂꯤꯁꯤꯡ ꯑꯃ ꯄꯤꯕ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨ ꯄꯤꯕꯗ ꯖꯥꯏꯖꯅꯤ ꯀꯩꯁꯨ ꯄꯤꯒꯗꯕꯅꯤ ꯃꯗꯨ ꯌꯥꯔꯤꯕ ꯃꯈꯩ ꯃꯔꯝꯗꯤ ꯃꯗꯨ ꯂꯦꯟꯕꯤꯔꯛꯏ ꯄꯣꯠꯇꯨ ꯊꯋꯥꯞꯀꯤ ꯄꯣꯠꯅꯦꯕ ꯃꯥꯅ ꯊꯕꯛ ꯃꯇꯝ ꯈꯔ ꯆꯪꯉꯒ ꯃꯇꯝ ꯈꯔ ꯀꯥꯏꯊꯣꯛꯑꯒ ꯂꯥꯛꯏ ꯄꯣꯠꯇꯨ ꯃꯗꯨꯒꯤꯗꯃꯛꯇꯅꯦ ꯑꯩꯅ ꯄꯤꯈꯤꯕ ꯍꯥꯏꯕꯗꯨꯅ ꯋꯥꯈꯜꯁꯨ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯅꯪꯉꯣꯟꯗꯁꯨ ꯑꯜꯂꯥꯍꯒꯤꯗꯃꯛꯇ ꯃꯦꯍꯅꯠ ꯅꯍꯥꯟꯗꯒꯤ ꯇꯧꯔꯒ ꯂꯩꯕ ꯄꯣꯠꯇꯨꯗ ꯋꯥꯈꯜ ꯆꯝꯃꯒ ꯂꯩꯍꯧꯋꯤꯗꯅ ꯃꯤꯒꯤ ꯊꯃꯣꯏꯁꯨ ꯅꯥꯈꯤꯗꯕꯗꯣ ꯑꯗꯨꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯁꯤ ꯄꯤꯕ ꯌꯥꯏ ꯊꯋꯥꯞꯀꯤꯗꯃꯛꯇꯅꯤ ꯃꯥꯅ ꯂꯦꯟꯕ ꯑꯣꯏꯔꯁꯨ ꯂꯦꯟꯗꯕ ꯑꯣꯏꯔꯁꯨ ꯀꯣ ꯑꯗꯨꯃ ꯂꯩꯔꯦ ꯑꯗꯨꯒ ꯁꯥ ꯁꯨꯕꯤꯔꯤꯕ ꯑꯃꯁꯨꯡ ꯂꯦꯟꯕ ꯂꯥꯛꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯄꯩꯁꯥꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯅ ꯆꯠꯂꯣ ꯅꯈꯣꯏ ꯅꯍꯥꯟꯗꯩ ꯂꯨꯄꯥ 500 ꯆꯥꯇ꯭ꯔꯨꯛ ꯄꯤꯅꯤꯡꯕꯅꯤ ꯑꯗꯨ ꯄꯩꯁꯥ ꯂꯩꯇꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨ ꯄꯩꯁꯥ 500ꯗꯨꯒꯤ ꯃꯍꯨꯠꯇ ꯁꯥꯁꯤ ꯑꯣꯏꯅ ꯄꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯒ ꯄꯤꯕ ꯇꯥꯔꯒꯗꯤ ꯃꯗꯨꯗꯤ ꯖꯥꯏꯖ ꯅꯠꯇꯦ ꯄꯤꯕ ꯌꯥꯗꯦ ꯂꯦꯀꯤꯟ ꯀꯨꯔꯕꯥꯅꯤꯒꯤꯗꯃꯛꯇ ꯅꯪꯅ ꯁꯨꯔꯤꯕ ꯑꯃꯁꯨꯡ ꯂꯦꯜꯂꯤꯕ ꯑꯗꯨ ꯅꯪꯒꯤ ꯅꯁꯥꯒꯤ ꯄꯣꯀꯦꯠ ꯃꯅꯤꯗꯒꯤ ꯄꯩꯁꯥꯗꯒꯤ ꯂꯧꯊꯣꯛꯑꯒ ꯃꯉꯣꯟꯗ ꯄꯤꯒꯗꯕꯅꯦꯕꯀꯣ ꯑꯗꯨꯅ ꯀꯨꯔꯕꯥꯅꯤꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯁꯥꯗꯨꯗ ꯑꯗꯨ ꯄꯩꯁꯥꯗꯨꯒꯤ ꯃꯍꯨꯠꯇ ꯑꯣꯏꯅ ꯁꯥꯗ ꯄꯤꯕꯗꯤ ꯌꯥꯔꯣꯏꯕ ꯀꯨꯔꯕꯥꯅꯤꯒꯤ ꯁꯔꯨꯛ ꯊꯨꯡꯕꯗꯁꯦ ꯚꯥꯏ ꯅꯪꯒꯤꯁꯨ ꯀꯨꯔꯕꯥꯅꯤꯒꯤ ꯁꯔꯨꯛꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯄꯤꯕꯗꯣ ꯑꯗꯨꯗꯤ ꯌꯥꯒꯅꯦꯕ ꯂꯦꯀꯤꯟ ꯉꯁꯥꯏ ꯄꯩꯁꯥ ꯂꯦꯟꯕꯤꯔꯤꯕ ꯑꯃꯁꯨꯡ ꯁꯨꯕꯤꯔꯤꯕ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯁꯥꯗꯨ ꯑꯣꯏꯅ ꯄꯤꯕꯗꯤ ꯌꯥꯗꯦꯕꯀꯣ ꯑꯗꯨ ꯑꯃ ꯈꯪꯖꯤꯜꯂꯁꯤ ꯋꯥꯈꯜ ꯃꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯑꯗꯨꯒ ꯉꯁꯤ ꯈꯪꯃꯤꯟꯅꯔꯁꯤ ꯃꯈꯥ ꯇꯥꯕꯗ ꯑꯩꯅ ꯃꯃꯥꯡꯗ 3ꯁꯨꯕ ꯀꯣꯏꯁꯟ ꯑꯗꯨ ꯑꯔꯣꯏꯕꯗ ꯍꯥꯏꯖꯔꯛꯀꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯁꯤ ꯏꯟꯁꯥꯜꯂꯥ ꯀꯣꯏꯁꯟ ꯑꯗꯨ ꯑꯃꯨꯛꯀ ꯍꯟꯅꯒ ꯃꯌꯥꯝꯗ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯀꯔꯝꯕ ꯁꯥꯒꯤ ꯀꯨꯔꯕꯥꯅꯤ ꯌꯥꯗꯕꯅꯣ ꯀꯔꯤ ꯑꯁꯣꯏꯕ ꯑꯃꯁꯨꯡ ꯀꯔꯝꯕ ꯑꯁꯣꯏꯕ ꯌꯥꯎꯕ ꯁꯥꯁꯤꯡ ꯑꯗꯨꯒꯤ ꯀꯨꯔꯕꯥꯅꯤ ꯌꯥꯗꯕꯅꯣ ꯍꯥꯏꯕꯅꯦꯕ ꯁꯥꯗꯁꯨ ꯃꯈꯜ ꯌꯥꯝ ꯂꯩꯗꯅ ꯁꯥꯗꯤ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯌꯥꯏꯑꯕ ꯑꯗꯨ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯗꯨ ꯁꯥꯗꯨ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯌꯥꯗꯕꯅꯣ ꯁꯤꯅꯤ ꯍꯪꯉꯤꯁꯦ ꯃꯁꯂꯥ ꯃꯈꯜ 10 ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯛꯀꯅꯦꯕ ꯑꯗꯨꯕꯨ ꯃꯨꯟꯅ ꯁ꯭ꯀꯤꯞ ꯇꯧꯗꯕ ꯇꯥꯃꯤꯟꯅꯁꯦꯕ ꯃꯁꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯈꯪꯗꯕ ꯌꯥꯗꯕ ꯗꯔꯀꯥꯔ ꯑꯣꯏꯕ ꯖꯔꯨꯔꯤ ꯑꯣꯏꯕ ꯃꯁꯥꯏꯜ ꯉꯥꯛꯇꯅꯦꯕ ꯅꯨꯡꯁꯤꯔꯕ ꯏꯆꯦ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯈꯥꯁ ꯀꯔꯨꯅ ꯀꯨꯔꯕꯥꯅꯤ ꯇꯧꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯇꯧꯒꯗꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯃꯅꯥꯛꯇ ꯃꯁꯤꯕꯨ ꯁꯤꯌꯥꯔ ꯇꯧꯔꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯀꯕꯨꯜ ꯍꯦꯛꯇ ꯇꯧꯅꯤꯡꯉꯥꯏꯒꯤ ꯂꯥꯟꯅ ꯌꯥꯕꯤꯅꯤꯡꯉꯥꯏꯗꯃꯛꯇ ꯑꯣꯏꯍꯟꯖꯦꯕ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯀꯨꯔꯕꯥꯅꯤ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯑꯍꯥꯟꯕꯗ ꯃꯁꯥꯏꯜ ꯑꯃ
सा अदुगी मनासी खजितंग मचेल अमा तत्किबा अमसुंग याउदबो ओइबा तारगदी सा अदुगी कुर्बानी तौबदा याई करिसु अकाइबा लेते अहानबो क्वेश्चन अमा लेकिन तौबतबो मना अदु अयामबगी सरुक्ति तत्ख्रे पुरपुन्ना थेंगगा एट ओइगेरा ओइ ओइगेरा एनी अदु बतारगदी अदुनोबा सा अदु कुर्बानी तौबा यारोय मचेल अमा करिम तत्खिबो तारगदी कुर्बानी तौबा यागनी मयाम तत्खिबो तारगदी कुर्बानी तौबा यारोय अहानबो क्वेश्चन अमा अहानबो मसाइल अमा अनीसुबो मसला अमा मपोक्तगी मना यारोक्तबा ओइरगदी कुर्बानी यारोयबा मपोक्तगी मना यावदबिदा पोगकपा सादो चाहे सल ओइगेरा हमिंग ओइगेरा ओइसन अदुम्बा सा ओइबा तारगसु मदुई कुर्बानी यारोय सिनि आइसे अदो अहुम सोबा मसलादा सा अदुगी ममित अदो अयामबगी सरुक नत्रगना पूरा उदबा ओइरगदी कुर्बानी यारोयबा कुर्बानी तौगदौरबी हाइना खल्लिबा सा अदुदा ममित असी ममित नाम उखिद्रे नत्रगना ममित अदुगी मनुंगदगी खजिक्तंगदी उरी यामना अयामबगी सरुक्ति उरी अयामबगी सरुक उदबा नत्तेबा अदु इतारगदी कुर्बानी तौबा यागने लेकिन ममित नाम तांग्रे ममित अदु अनीम अदुगी अयामबगी सरुक्ति उद्रेबा खतंग खतंग उरीबा अदुम सा अदु कुर्बानी तौबा जायज नत्ते यारोय सिनि आइसे अच्छा मरी सुबह मतमदा कुर्बानी तौगदबा सा अदुगी मया अदो अयामबगी सरुक तेक्खिबा ओइरगदी कुर्बानी तौबा यारोय करिगुम्बा अमगुम्बा अनीगुम्बा तेक्खिबा ओइबा तारगदी कुर्बानी तौबदा करिसु अकाइबा लेते सिगिसे खंगदबा मरी सुबह मसलादा कुर्बानी की दमक्तनी हाने लैगदोबा सा असिदा मया अमखक अनीखक तेक्खिबा ओइबा तारगदी कुर्बानी की दमक्तनी हाने सादु लैबा अमसुं कुर्बानी तौबा यागनी लेकिन मया अदु अयामबगी सरुक मया तेक्खरे अदु ओइबा तारगदी अदु कुर्बानी की दमक्ता अदु सादु लेनबा अमसुं जबा तौबा कुर्बानी ओइरोय मरम करिगी दमक्तना हाय मतमदा मसा मतोमतना मयादु याउद्रबने मचिनजाक तु चाबा मतमदा मा वारनेबा मचिनजाक अदु मसा मतोमदा चटलगा चाबा मतमदा वाबा अमसुं ngamdaba sa oiba taragadi adunuba sa adu kurbani tauba yaroyba gyan tare sum ammagumba anigumba tekkiba adunuba sa adu di kurbani tauba yagani maya adu ayamba saruk tektana kengraba sa adu adu kurbani tauba yaroyba manga suba maslada machin yaudaba sa adu gi damakta kurbani tauba yaroyba machin yaudaba sa adu gi kurbani tauba yaroy chini haise taruk suba maslada makhong amai तेक्पा ओरो मखोंग अमा नाबा याउदबा सा अदुगिजु कुर्बानी तौबा यारोय मखोंग अमा जी मखोंग परमारुना हमिंग ओरे सा ओरे मरी दि पालिदने को लेंगदबसि मखोंग मरी एसिदा अमा दि नारेबा नारेबा खोंग कमाइना नाबनो हाइबसि कोनि येंगनेबा माना ना मखोंग अदु खजिक्तंग नारिबा अदुना मरम ओइरगा लैबाक मखादा महाके मखोंग अदु थम्मगा चटपा ngamदेबा मखोंग अदु थांगतले अदुगा सौरे चटले अदु बितारदे दुइ सा अदु कुर्बानी तौबा यारो मखोंग दु मखादा थांगगा चटलेबा मखोंग मरी दुंगदे अम्मासे अदु खजिक्तंग असोप यावेबा अदुबदी यागनेबा बिल्कुल मागे मखोंग अदु मखादा ताबा ngamdre मखोंग अहुम खक्तना जमीनद्र चटपो तारे अदुगी सा अदुगी दमक्ता कुर्बानी तौबा सुया याररोयबा अरे सुबो मसलादा हमिंग ओइरो एकोइना लैरुबा सलोइरो लैरु उरिबा सा अदुगी अमोम गिसिगी मबुक संगोम सुमफमगी थलसी हमिंग अमसुंग जाउगिन अनि पानगनेबा अदुगा सनगुम्बा इरोइगुम्बा अचौबा सासिंग सिना मरी पानगनेबा थन संगोम सुमनबा मचिनजे अदुगी मचिल अदु करिगुम्बा हमिंगी अनि अदुगी मनुदगी अमा कंगिबा अमसुंग अमा यादबा तत्खिबो ओइबा तारगदी अदुलुबा हमिंग अमसुंग जाउ अदुगी कुर्बानी तौबा सुया यारोयबा कंगबसु कोटपसु यारोयबा पूरा अनिमक बराबर याबा ओइगदबनेबा अदुगा करिगुम अचौबा सल अमसुंग अचौबा इरोइसिंग अदुगी संगोम सुमनिंगाई मचिनजे मरी बाली में थनजे तो मरी अदुगी मनुंगदगी करिगुम्बा अनि सि याद्रे संगोम थोक्तबिदा पूरा कंगदना तत्खरे खोले पूरा मांगे अदु बितारगदि अदुनुबा सल अदुगी कुर्बानी तौबसु यारोयबा अहुम मरी अदु मंगदे अमखक्तंग याउकिदे अमखक यादबा ओइबा तारगदि कुर्बानी तौबा यागने लेकिन अनि यादबा कंगा खोलगा पटलगा मांगिबा पूरा काम तौबदे संगोम थोक्ते अदु ओइबा तारगदि अदुगी सल अदुगी दमक्ता कुर्बानी तौबा याररोयबा सेमा खंजलसि अदुगा मथंगदा निपान सुबा मसलादा मचा याउरबा सन हमिंग गी कुर्बानी तौबा मक्रू नेने दे हाइबिरिबा मचा याउरबा सल ओइरसु हमिंग ओइरसु मचा पोकदबा खजिक्तंग गाइरबा सल अमसुंग हमिंग सिंग अदोगी कुर्बानी तौबा मतमदा मक्रू ओइगनी हाइना उलमान इबिरिबा मचा पोकदबा खजिक्तंग गाइरबा सल अमसुंग हमिंग अदु मदुगी दु कुर्बानी तौबगी महुता तोप ओइना तौबियोना हाइरिबा तानागुम मीमना तौरे अदुदी कुर्बानी बदि ओइगनी लेकिन मक्रू नेना हाइबिरि मसिदगी जो कोइ गांगनबा चटनगदबनी मरमदि मक्रू फोबा यावहन्दनि होटनगदबनी अदुगी यामना चाव मते मगुल लेरबा पोत अदु के महुता अतोप अमा सिनबिबा अदुना हेना फैयेबा मपन सुबा मसलादा फत्तबता चाबा कोइ सनगुम्बो ओइरो हमिंगुम्बो ओइरो मचिनजाक की मचाव है सुया यादेबा जंगल नत्रगना अइना फालरो गोलरगसु पिचरसु मचिनजाक चाव है सुया यादबा हमिंग ओइसुन सलोइसुन फत्तबा गंडगी फत्तबा मोट अकाई सिता तुम चाबा सा ओइबा तारगदी मदुगी सा अदुसु कुर्बानी की दमक्ता लेनबा अमसुं कुर्बानी तौबा यारोय सिनि हाइसे
ꯑꯗꯨꯒ 10 ꯁꯨꯕ ꯃꯁꯂꯥꯗ ꯀꯨꯔꯕꯥꯅꯤ ꯇꯧꯅꯕ ꯂꯩꯔꯛꯂꯕ ꯃꯇꯨꯡꯗ ꯁꯥ ꯑꯗꯨꯗ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯌꯥꯗꯕ ꯃꯈꯜꯁꯤꯡ ꯑꯣꯏꯒꯗꯕ ꯑꯗꯨꯝ ꯃꯈꯣꯡ ꯇꯦꯛꯄ ꯃꯃꯤꯠ ꯅꯥꯝꯃ ꯇꯥꯡꯕ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯅꯥ ꯇꯠꯈꯤꯕ ꯑꯁꯨꯃꯥꯏꯅ ꯃꯌꯥꯝ ꯑꯃ ꯑꯣꯏꯔꯛꯑꯦꯕ ꯁꯥꯁꯦ ꯑꯩꯅ ꯀꯨꯔꯕꯥꯅꯤꯒꯤꯗꯃꯛꯇ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯂꯩꯔꯨꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗꯗꯤ ꯑꯩ ꯁꯥꯁꯦ ꯄꯨꯔꯥ ꯕꯔꯥꯕꯔ ꯀꯩꯒꯨꯝꯕ ꯑꯁꯣꯏꯕ ꯑꯃꯐꯥꯎ ꯌꯥꯎꯗꯦꯕ ꯀꯨꯔꯕꯥꯅꯤꯒꯤꯗꯃꯛꯇ ꯂꯩꯔꯛꯑ ꯃꯇꯨꯡꯗ ꯀꯨꯔꯕꯥꯅꯤ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡ ꯑꯁꯤꯗ ꯁꯥ ꯑꯁꯤꯗ ꯑꯁꯣꯏꯕ ꯑꯃ ꯌꯥꯎꯔꯛꯑꯦ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯔꯤ ꯍꯨꯀꯨꯝꯅꯣ ꯍꯥꯏꯕ ꯑꯗꯨꯅꯦꯕ ꯃꯗꯨꯒꯤ ꯍꯨꯀꯨꯝ ꯑꯗꯨꯗꯤ ꯑꯁꯤꯅꯤ ꯃꯁꯤꯒꯤ ꯍꯥꯂꯥꯠ ꯑꯁꯤꯗ ꯃꯈꯜ ꯑꯅꯤ ꯊꯣꯛꯀꯅꯦꯕ ꯃꯈꯜ ꯑꯅꯤꯁꯦ ꯑꯃꯅ ꯀꯔꯤ ꯀꯨꯔꯕꯥꯅꯤ ꯇꯧꯅꯤꯡꯉꯩꯗꯃꯛꯇ ꯂꯩꯔꯛꯎꯔꯤꯕ ꯁꯥ ꯂꯩꯔꯛꯎꯔꯤꯕ ꯃꯤ ꯑꯗꯨ ꯑꯍꯥꯟꯕꯗ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯐꯔꯁ ꯋꯥꯖꯤꯕ ꯑꯣꯏꯕ ꯑꯃꯁꯨꯡ ꯄꯩꯁꯥ ꯄꯥꯏꯕ ꯏꯅꯥꯛ ꯈꯨꯟꯕ ꯃꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯥꯅ ꯂꯩꯔꯛꯑꯕ ꯃꯇꯨꯡꯗ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯁꯥ ꯑꯗꯨꯗ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯌꯥꯗꯕ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃ ꯍꯦꯛ ꯃꯉꯣꯟꯗ ꯁꯥ ꯑꯗꯨꯗ ꯀꯨꯔꯕꯥꯅꯤꯒꯤ ꯁꯥ ꯑꯗꯨꯗ ꯌꯥꯎꯔꯛꯄ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯑꯇꯣꯞꯄ ꯑꯃ ꯃꯍꯨꯠ ꯂꯩꯔꯒ ꯑꯐꯕ ꯑꯃ ꯀꯨꯔꯕꯥꯅꯤꯒꯤꯗꯃꯛꯇ ꯃꯍꯨꯠꯇ ꯁꯤꯟꯕ ꯍꯥꯏꯕꯁꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯠꯇꯅꯦꯕ ꯃꯍꯥꯛꯀꯤ ꯑꯁꯣꯏꯕ ꯁꯥ ꯑꯗꯨ ꯀꯨꯔꯕꯥꯅꯤꯗ ꯃꯥ ꯂꯦꯟꯕ ꯌꯥꯔꯔꯣꯏꯕ ꯀꯔꯤꯒꯨꯝꯕ ꯂꯥꯏꯔꯕ ꯃꯤ ꯃꯍꯥꯛꯀꯤ ꯈꯔ ꯇꯨꯡꯁꯤꯟꯖꯔꯒ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗ ꯂꯥꯏꯔꯕ ꯃꯤꯑꯣꯏ ꯂꯩꯗꯅ ꯀꯨꯔꯕꯥꯅꯤꯗꯤ ꯃꯥꯒꯤ ꯃꯊꯛꯇ ꯋꯥꯖꯤꯕꯇꯨ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯃꯥꯅ ꯃꯦꯍꯅꯠ ꯇꯧꯖꯔꯒ ꯀꯨꯔꯕꯥꯅꯤꯒꯤꯗꯃꯛꯇꯅ ꯍꯦꯟꯅ ꯂꯩꯔꯛꯎꯏꯑꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯑꯣꯏꯕ ꯏꯅꯥꯛ ꯈꯨꯟꯗꯕ ꯂꯥꯏꯔꯕ ꯃꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯨꯔꯕꯥꯅꯤꯗ ꯂꯩꯔꯛꯄ ꯃꯇꯝꯗꯗꯤ ꯆꯨꯝꯃꯤ ꯇꯧꯕꯇꯕꯨ ꯂꯩꯔꯛꯑꯕ ꯃꯇꯨꯡꯗ ꯀꯨꯔꯕꯥꯅꯤꯒꯤ ꯃꯔꯛ ꯑꯗꯨꯗ ꯁꯣꯏꯕ ꯌꯥꯎꯕꯅꯦꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯂꯥꯏꯔꯕ ꯃꯤ ꯑꯗꯨꯒꯤ ꯃꯊꯛ ꯑꯗꯨꯗ ꯑꯇꯣꯞꯄ ꯁꯥ ꯑꯃ ꯁꯤꯜꯂꯒ ꯀꯨꯔꯕꯥꯅꯤ ꯇꯧꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯗꯨꯝ ꯑꯗꯨꯒꯤ ꯁꯥ ꯑꯗꯨ ꯑꯗꯨꯝ ꯂꯦꯟꯖꯜꯂꯒ ꯑꯗꯨꯒꯤ ꯁꯥ ꯑꯗꯨꯅ ꯑꯗꯨꯝ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯌꯥꯏ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯁꯤꯅꯤ ꯍꯥꯏꯁꯦ ꯑꯗꯨꯒ ꯈꯪꯒꯗꯕ ꯑꯃꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯀꯨꯔꯕꯥꯅꯤꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯏꯅꯥꯛ ꯈꯨꯟꯕ ꯑꯣꯏꯒꯦꯔꯥ ꯂꯥꯏꯔꯕ ꯑꯣꯏꯒꯦꯔꯥ ꯁꯥ ꯀꯨꯔꯕꯥꯅꯤꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯁꯥꯗꯨ ꯂꯦꯟꯅꯤꯡꯉꯩꯗꯃꯛꯇ ꯌꯩꯊꯨꯅꯕ ꯅꯠꯇ꯭ꯔꯒꯅ ꯏꯟꯊꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯅꯥꯝꯃ ꯇꯦꯛꯊꯣꯛꯈ꯭ꯔꯦ ꯅꯠꯇ꯭ꯔꯒꯅ ꯃꯃꯤꯠ ꯅꯥꯝꯃ ꯇꯥꯡꯊꯣꯛꯈ꯭ꯔꯦ ꯅꯠꯇ꯭ꯔꯒꯅ ꯃꯌꯥꯒꯤ ꯑꯌꯥꯝꯕ ꯁꯔꯨꯛ ꯇꯦꯛꯈ꯭ꯔꯦ ꯑꯦꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯌꯥꯗꯕ ꯃꯑꯣꯡꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃ ꯃꯍꯥꯛꯉꯣꯟꯗ ꯑꯣꯏꯊꯣꯛꯈ꯭ꯔꯦꯕ ꯂꯦꯟꯅꯤꯡꯉꯩꯗꯃꯛꯇ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯨꯔꯕꯥꯅꯤꯒꯤꯗꯃꯛꯇ ꯁꯥ ꯑꯇꯣꯞꯄ ꯁꯤꯜꯂꯣꯏ ꯑꯗꯨ ꯁꯥꯗꯨꯅ ꯑꯗꯨꯃꯛ ꯂꯦꯟꯒꯅꯤ ꯃꯔꯝꯗꯤ ꯃꯗꯨꯒꯤ ꯇꯟꯖꯥ ꯑꯗꯨꯗ ꯁꯣꯏꯈꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯃꯣꯇꯕꯔ ꯑꯣꯏꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤꯗꯃꯛ ꯑꯗꯨ ꯂꯦꯟꯅꯤꯡꯉꯩꯗꯃꯛꯇꯅꯤ ꯁꯨꯔꯤ ꯄꯥꯏꯔ ꯈꯣꯠꯂꯒ ꯇꯌꯥꯔꯤꯗ ꯂꯩꯔꯕꯅꯤꯅ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯥꯏꯕꯗꯥꯔ ꯑꯣꯏꯕꯗꯨꯅꯦꯕ ꯆꯠꯅꯒꯗꯧꯁꯨ ꯑꯗꯨꯒꯤ ꯇꯟꯖꯥ ꯑꯗꯨꯗ ꯁꯣꯏꯕ ꯑꯃꯁꯨꯡ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯁꯤꯅꯤ ꯍꯥꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯁꯤꯅꯤ ꯀꯨꯔꯕꯥꯅꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯌꯥꯗꯕ ꯃꯁꯂꯥ ꯑꯃꯁꯨꯡ ꯃꯁꯥꯏꯜ ꯈꯨꯗꯤꯡꯃꯛ ꯏꯟꯁꯥꯜꯂꯥ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯃꯁꯨꯡ ꯉꯥꯡꯂꯤꯕꯁꯤꯡ ꯑꯁꯤꯗ ꯚꯥꯞ ꯇꯥꯗꯕ ꯑꯃꯁꯨꯡ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯌꯥꯎꯕ ꯇꯥꯔꯒꯁꯨ ꯏꯟꯁꯥꯜꯂꯥ ꯄꯔꯁꯅꯦꯜ ꯑꯣꯏꯅ ꯀꯃꯦꯟꯗ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯎ ꯑꯩꯒꯤ ꯏꯟꯕꯣꯛꯁ ꯐꯦꯁꯕꯨꯛ ꯑꯃꯁꯨꯡ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯋꯥꯠꯆꯞꯇꯁꯨ ꯑꯗꯨꯝ ꯏꯟꯁꯥꯜꯂꯥ ꯍꯪꯕꯤꯔꯛꯄ ꯌꯥꯏ ꯃꯌꯥꯝꯅ ꯍꯪꯅꯤꯡꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯑꯗꯨꯒ ꯕꯌꯥꯟ ꯄꯥꯔꯠ 1 ꯇꯥꯗꯕꯁꯤꯡ ꯑꯗꯨꯁꯨ ꯑꯩ ꯄꯥꯔꯠ 1 ꯑꯗꯨ ꯇꯥꯕꯤꯌꯨ ꯁꯣꯏꯗꯅ ꯑꯩ ꯂꯤꯡꯛ ꯄꯤꯖꯔꯛꯀꯦ ꯑꯗꯨꯒ ꯇꯥꯔꯒ ꯁꯤꯒꯤꯁꯨ ꯇꯥꯕꯤꯌꯨ ꯃꯔꯝꯗꯤ ꯖꯤꯇꯅꯦꯕꯤ ꯀꯨꯔꯕꯥꯅꯤꯗ ꯆꯪꯒꯗꯕ ꯃꯁꯥꯏꯜ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯄꯥꯔꯠ 1 ꯑꯃꯁꯨꯡ ꯄꯥꯔꯠ 2 ꯑꯅꯤꯁꯤꯗ ꯍꯥꯏꯐꯦꯠ ꯑꯩꯅ ꯈꯪꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯃꯌꯥꯝꯅ ꯍꯪꯉꯛꯄ ꯋꯥꯐꯝꯁꯤꯡ ꯑꯃꯁꯨꯡ ꯃꯌꯥꯝꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯏꯃꯣꯁꯅꯦꯜ ꯌꯥꯝ ꯚꯥꯞ ꯇꯥꯅꯤꯡꯉꯩ ꯃꯑꯣꯡꯗ ꯍꯥꯏꯖꯔꯕꯅꯤ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯍꯥꯏꯔꯤꯕ ꯑꯃꯁꯨꯡ ꯇꯥꯔꯤꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗ ꯑꯃꯜ ꯇꯧꯕ ꯉꯝꯕ ꯄꯥꯡꯒꯜ ꯄꯤꯅꯕꯤꯁꯅꯨ ꯕꯌꯥꯟ ꯇꯥꯕ ꯆꯪꯕꯤꯔꯕ ꯃꯄꯨꯡ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯅ ꯋꯥꯐꯝ ꯑꯁꯤ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯅꯥꯛꯇ ꯁꯦꯌꯔ ꯇꯧꯔꯒ ꯇꯥꯍꯟꯁꯤ ꯊꯋꯥꯞꯀꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯏꯟꯁꯥꯜꯂꯥ